ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯎꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯐꯅ ꯉꯥꯡꯉꯤ ꯁꯛꯏ, ꯐꯨꯕ ꯌꯥꯕ ꯐꯨꯏ꯫ ꯇꯁꯦꯡꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯃꯆꯥ ꯑꯁꯤꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯑꯁꯤꯗꯕꯨ ꯁꯦꯝꯗꯣꯛꯂꯕꯗꯤ ꯈꯟ ꯉꯝꯖꯕꯤ ꯎꯄꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯉꯝꯗꯦ꯫ ꯏꯆꯟ ꯇꯣꯝꯕꯤ ꯑꯁꯤ ꯍꯦꯛ ꯄꯣꯛꯂꯛꯄ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧ, ꯁꯥꯖꯠ ꯂꯤꯆꯠ, ꯐꯤꯖꯦꯠ ꯆꯛꯆꯥ ꯅꯨꯄꯥꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯅꯨꯄꯥ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯆꯥꯎꯔꯛꯂꯦ꯫ ꯃꯍꯥꯛ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨ ꯐꯥꯔꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯀꯔꯤꯁꯨ ꯈꯜꯂꯝꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯒꯠꯂꯛꯂꯐꯥꯎ ꯑꯁꯨꯝꯅ ꯃꯆꯥꯁꯤꯅ ꯅꯨꯄꯥ ꯁꯥꯗꯨꯅ ꯑꯁꯨꯝ ꯂꯩꯕꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯃꯆꯥꯒꯤ ꯈꯟꯕꯗ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯋꯥꯖꯩ꯫ ꯀꯨꯂꯩꯃꯅ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯁꯦ ꯐꯅꯁꯨ ꯉꯥꯡ ꯁꯛꯏ, ꯑꯗꯨꯕꯨ ꯅꯪ ꯂꯧꯗꯦꯅꯦ ꯍꯥ? ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯁꯛꯄꯁꯦ ꯅꯪ ꯅꯊꯨꯟꯗꯐꯥꯎ ꯍꯥꯞꯇꯦꯕ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯄꯥ ꯁꯥꯔꯒ ꯂꯩꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ? ꯅꯪꯕꯨ ꯍꯌꯦꯡ ꯍꯟꯅꯨꯔꯛꯂꯒ ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯕꯤꯗꯧꯔꯤꯒꯦ? ꯅꯪꯅꯦ, ꯅꯪ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯅꯁꯤꯀꯣ ꯅꯪ." ꯏꯆꯟ ꯇꯣꯝꯕꯤ ꯃꯃꯥꯒꯤ ꯋꯥꯗꯣ ꯊꯋꯥꯏ ꯏꯁꯥ ꯁꯥꯗ ꯑꯁꯨꯝꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ "ꯁꯦꯕꯥꯒꯤ ꯋꯥꯕꯨ ꯍꯣꯔꯦꯟ ꯅꯃꯧ ꯅꯨꯄꯤ ꯑꯃ ꯌꯨꯝꯁꯤ ꯆꯠ ꯄꯨꯁꯤꯜꯂꯗꯧ, ꯀꯩꯝ ꯈꯜꯂꯨꯅꯨ꯫ ꯑꯩꯒꯤ ꯁꯦꯕꯥꯗꯤ ꯅꯃꯧ ꯂꯥꯛꯂꯒ ꯅꯃꯧ ꯅꯨꯄꯤꯅꯅꯦ ꯑꯩ ꯇꯧꯖꯅꯤ꯫ ꯑꯗꯨꯒꯤ ꯏꯃꯥꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤ ꯍꯥꯏ ꯃꯍꯥ ꯁꯟꯗꯥꯟ, ꯅꯆꯤꯟ ꯅꯔꯩ ꯀꯦꯟꯒꯗꯧ ꯋꯥꯗꯣ ꯉꯥꯡꯒꯅꯨꯅꯦ ꯅꯪ꯫ ꯅꯨꯄꯤ ꯅꯪꯅ ꯅꯨꯄꯤ ꯂꯧꯕ ꯌꯥꯒꯗ꯭ꯔꯣ ꯍꯥ? ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ꯫ ꯅꯈꯥꯡ ꯑꯗꯨꯗ ꯈꯨꯠꯆꯥꯎꯁꯤꯅꯅꯦ ꯊꯣꯝꯖꯤꯜꯂꯛꯀꯅꯤ ꯅꯪ꯫ ꯑꯩ ꯅꯨꯄꯤ ꯅꯠꯇꯦ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯃꯛꯇꯗ ꯁꯨꯝ ꯏꯃꯥꯅ ꯑꯩꯁꯦ ꯅꯨꯄꯤꯅꯦ ꯍꯥꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯅꯪꯅ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯔꯁꯨ ꯑꯩꯅ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯈꯤꯕ, ꯈꯪꯉꯦꯗꯅ꯫ ꯏꯃꯥꯅ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯑꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯅꯨꯄꯥꯅꯤ, ꯅꯨꯄꯥ ꯀꯩꯅꯣ ꯈꯪꯗꯦ, ꯄꯦꯠꯄ ꯌꯥꯝ ꯉꯥꯡꯅꯤꯡꯉꯤꯅꯤ ꯀꯥꯏ." ꯏꯆꯟ ꯇꯣꯝꯕꯤ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯄ ꯍꯧꯋꯤ ꯀꯨꯂꯩꯃꯅ꯫ "ꯍꯩ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯗꯥꯏꯗꯅꯣ ꯆꯠꯂꯤꯕꯗꯣ? ꯅꯨꯄꯥꯒꯤ ꯐꯤꯖꯦꯠ ꯈꯔ ꯁꯦꯠꯆꯤꯜꯂꯒ ꯅꯪꯁꯦ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏꯅꯦ꯫ ꯅꯪ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨꯀꯣ ꯅꯪ꯫ ꯅꯁꯨꯝ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯎ, ꯃꯆꯥ ꯐꯥꯎꯕ ꯌꯥꯎꯅꯈ꯭ꯔꯕꯅꯤ꯫ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯇꯧꯅꯨ꯫ ꯑꯗꯨꯃꯥꯏꯅꯅꯦ ꯁꯨꯝ ꯍꯨꯏ ꯑꯉꯥꯎꯕꯤ ꯁꯥꯗꯅ ꯀꯣꯏꯆꯠ ꯆꯠꯂ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏꯀꯣ." ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯏꯆꯟ ꯇꯣꯝꯕꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯄꯨꯡꯀꯛ ꯆꯥꯎꯕ ꯑꯅꯤ ꯑꯍꯨꯝꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯝꯂꯤ ꯃꯔꯛꯇꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯊꯦꯕꯣꯅ "ꯏꯆꯦ ꯏꯆꯟ ꯇꯣꯝꯕꯤ, ꯗꯨꯔꯒꯥ ꯄꯨꯖꯥꯁꯤ ꯀꯨꯏꯗ꯭ꯔꯤ, ꯑꯩꯈꯣꯏꯁꯨ ꯂꯥꯏ ꯂꯥꯠꯁꯤꯔꯥ?" ꯏꯆꯟ ꯇꯣꯝꯕꯤ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ "ꯏꯆꯦꯒꯥꯏ, ꯊꯥ ꯁꯨꯗꯅ ꯄꯣꯛꯄ ꯑꯉꯥꯡ, ꯅꯪ ꯉꯛꯁꯝꯗꯣ ꯃꯦꯠꯈꯥꯏꯔꯒ ꯍꯥꯠꯂꯣ ꯍꯥꯏꯕ꯭ꯔꯣ? ꯌꯥꯝ ꯈꯪꯅꯤꯡꯕ꯭ꯔꯕ ꯏꯆꯦꯗꯣ? ꯍꯥ, ꯌꯥꯝ ꯈꯪꯅꯤꯡꯕ꯭ꯔꯕ? ꯑꯩꯈꯣꯏ ꯏꯃꯥꯅ ꯅꯉꯣꯟꯗ ꯏꯆꯦ ꯀꯧ ꯍꯥꯏ, ꯑꯗꯨꯒꯤꯅꯤ." "ꯅꯣꯏ ꯏꯃꯥꯅ ꯍꯥꯏꯔꯁꯨ ꯀꯧꯕ ꯌꯥꯔꯣꯏ꯫ ꯑꯩ ꯅꯨꯄꯤ ꯅꯠꯇꯦ, ꯇꯥ ꯇꯣꯝꯕꯤ ꯀꯧ ꯀꯣ꯫ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯏꯆꯦ ꯀꯧꯔꯕ ꯅꯪ ꯍꯤꯡꯗ꯭ꯔꯦ ꯈꯪꯉꯣ." ꯑꯉꯥꯡ ꯑꯃꯅ "ꯑꯗꯨ ꯇꯥ ꯇꯣꯝꯕꯤ, ꯂꯥꯏ ꯂꯥꯠꯄꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ? ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯅꯤ ꯍꯣꯏꯗꯤ ꯂꯥꯏ ꯂꯥꯠꯂꯒ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯨꯔꯥꯟꯕ ꯆꯠꯁꯤꯅ ꯍꯥꯏꯅꯧꯏ꯫ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ?" ꯍꯦꯔꯥ ꯑꯣꯟꯊꯣꯛꯄ ꯁꯣꯏꯅꯥꯎꯁꯤꯡ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯗꯤ꯫ "ꯑꯍꯤꯡꯗꯨꯗ ꯇꯨꯝꯗꯈꯩ ꯍꯨꯔꯥꯟꯕ ꯆꯠꯂꯒ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯣꯠ ꯂꯥꯎꯕ ꯈꯔ ꯍꯨꯔꯥꯜꯂꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯍꯨꯔꯥꯜꯂꯗꯤ ꯌꯦꯟꯒꯨꯝꯕ ꯉꯥꯅꯨꯒꯨꯝꯕ ꯑꯣꯏꯅ ꯍꯨꯔꯥꯟꯗꯧꯅꯤ." ꯊꯦꯕꯣ ꯅꯣꯛꯇꯨꯅ "ꯁꯤꯗꯅꯤꯅꯦ ꯑꯍꯟ ꯀꯣꯛꯀ ꯑꯉꯥꯡ ꯀꯣꯛꯀ ꯃꯥꯟꯅꯗꯦ ꯍꯥꯏꯁꯦ꯫ ꯑꯗꯨ ꯇꯥ ꯇꯣꯝꯕꯤ, ꯂꯥꯏꯗꯤ ꯀꯅꯥꯒꯤꯗ ꯂꯥꯠꯀꯅꯤ? ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯥꯠꯁꯤꯔꯥ? ꯑꯉꯥꯡ ꯁꯣꯏꯍꯥꯟ ꯅꯣꯏꯒ ꯂꯥꯏ ꯂꯥꯠꯂꯗꯤ ꯏꯆꯟ ꯇꯣꯝꯕꯤ ꯑꯩ ꯏꯖꯠ ꯍꯔꯝ ꯇꯥꯕ ꯇꯥꯔꯦ꯫ ꯂꯥꯏꯗꯤ ꯂꯥꯠꯂꯒꯨꯝꯁꯤ." "ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯍꯨꯔꯥꯟꯕ ꯆꯠꯇꯣꯏꯕ? ꯂꯥꯏ ꯂꯥꯠꯀꯦꯔꯥ ꯂꯥꯠꯂꯣꯏꯒꯦꯔꯥ, ꯗꯨꯔꯒꯥ ꯄꯨꯖꯥ ꯍꯨꯔꯥꯟꯕ ꯆꯠꯄ ꯂꯣꯏ ꯌꯥꯏ꯫ ꯗꯨꯔꯒꯥ ꯄꯨꯖꯥꯗ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯟꯕꯤꯁꯤꯅꯤ ꯃꯍꯩ ꯆꯥꯎꯏ ꯃꯤꯅ ꯍꯥꯏꯅꯔꯤꯁꯦ." ꯊꯦꯕꯣꯅ "ꯍꯣꯏ, ꯉꯥꯅꯨꯒꯤꯗꯤ ꯏꯆꯦ ꯁꯅꯥꯔꯩꯍꯣꯏꯒꯤ ꯃꯣꯏꯒꯤ ꯌꯥꯝ ꯂꯩꯕꯅꯤ, ꯑꯗꯒꯤ ꯑꯃ ꯁꯠꯄ ꯌꯥꯅꯤ." ꯏꯆꯟ ꯇꯣꯝꯕꯤ ꯊꯦꯕꯣꯒꯤ ꯂꯨꯈꯝꯗꯨꯗ ꯈꯨꯄꯥꯛꯇꯨꯅ ꯁꯦꯠ ꯊꯥꯔꯒ "ꯁꯛ ꯃꯥꯏ ꯈꯔ ꯌꯦꯡꯅꯁꯤ, ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯁꯅꯥꯔꯩꯗꯣ ꯑꯩꯒ ꯀꯣꯏꯅꯔꯤꯕꯅꯤ, ꯅꯣꯏ ꯃꯌꯥꯝꯒꯤ ꯅꯇꯩ ꯃꯣꯏꯗꯧꯔꯤꯅꯤ." ꯊꯦꯕꯣꯅ "ꯅꯥꯏꯌꯦ, ꯀꯩꯅꯣ ꯈꯪꯗꯕꯩꯅꯤ." ꯃꯁꯤꯅ ꯇꯞꯅ ꯑꯃꯨꯛ ꯁꯣꯜꯂꯤ꯫ "ꯅꯨꯄꯤꯅꯕꯨ ꯅꯨꯄꯤ ꯀꯣꯏ ꯀꯥꯏꯅ, ꯅꯨꯄꯥ ꯑꯩꯐꯥꯎ ꯅꯨꯄꯤ ꯐꯪꯗꯗꯅ ꯀꯣꯏꯗ꯭ꯔꯤ꯫ ꯏꯆꯦ ꯁꯅꯥꯔꯩꯗꯣ ꯃꯁꯛꯁꯨ ꯐꯅ ꯐꯖꯩ, ꯅꯨꯄꯥ ꯑꯝꯇꯅ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯇꯖꯥꯠ, ꯅꯨꯄꯥ ꯁꯥꯕꯤꯁꯤ ꯑꯣꯏꯅ ꯀꯣꯏꯅꯩꯁꯤꯕꯣ." "ꯀꯩꯅꯣ ꯊꯦꯕꯣ, ꯃꯔꯨ ꯁꯣꯜꯂꯤꯗꯣ?" ꯊꯦꯕꯣ ꯅꯣꯛꯁꯤꯟꯅꯗꯨꯅ "ꯀꯩꯁꯨ ꯅꯠꯇꯦꯗ, ꯀꯩꯁꯨ ꯁꯣꯟꯗꯦ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯂꯤꯇꯥ ꯃꯥꯒꯤ ꯐꯤꯁꯥꯀꯣꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯐꯤ ꯁꯥꯔꯤ꯫ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯄꯥꯏꯈꯣꯝꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯄꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯐꯝꯂꯤ꯫ ꯐꯤꯁꯥꯀꯣꯟ ꯑꯗꯨꯗ ꯐꯤ ꯁꯥꯔꯤꯕ ꯂꯂꯤꯇꯥ ꯈꯪꯍꯧꯗꯅ
ꯗꯥꯏꯔꯔ ꯍꯥꯏꯕ ꯑꯆꯧꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯁꯥꯡꯅ ꯃꯃꯩ ꯈꯣꯡꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯃꯈꯣꯜ ꯑꯗꯨ ꯍꯧꯃꯟꯈꯤꯕꯅ ꯌꯨꯝ ꯑꯗꯨ ꯊꯛ ꯊꯛ ꯍꯦꯛ ꯅꯤꯛꯂꯕꯣꯏ ꯅꯤꯡꯏ꯫ ꯃꯄꯨꯔꯣꯏꯕ ꯆꯧꯗꯤ ꯌꯨꯍꯥꯔ ꯍꯥꯔꯕꯣꯏ ꯈꯟ ꯃꯆꯤꯟꯗ ꯆꯪꯉꯥ ꯆꯪꯉꯥ ꯍꯥꯏꯗꯨꯅ ꯁꯣꯜꯂꯤ꯫ ꯆꯪꯉꯥ ꯍꯩ ꯏꯕꯨꯡꯉꯣ ꯌꯨꯍꯥꯔ ꯍꯥꯔꯤꯅꯦ ꯄꯥꯛꯊꯧꯅꯤ ꯅꯪꯕ ꯆꯪꯉꯥ ꯄꯥꯏꯈꯣꯝꯕ ꯃꯅꯥꯇꯣꯟ ꯃꯦꯜꯂꯒ ꯕꯥꯕꯥ ꯀꯥꯏꯗ ꯌꯨꯍꯥꯔ ꯍꯥꯕꯅꯣ ꯏꯃꯥꯒꯤ ꯃꯣꯏ ꯁꯤꯒꯤ ꯅꯝꯊꯤꯕꯅ ꯍꯥ ꯀꯩ ꯅꯃꯥꯒꯤ ꯃꯣꯏꯅꯦ ꯂꯂꯤꯇꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯨꯝ ꯄꯨꯛꯁꯦ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯈꯔ ꯌꯥꯡꯅꯕ ꯍꯥꯏꯗꯅ ꯏꯆꯝ ꯆꯝꯅ ꯊꯣꯛꯈꯤꯕ ꯃꯣꯏꯅꯤ ꯋꯥꯔꯧꯅꯨꯀꯣ ꯃꯣꯏ ꯃꯄꯥ ꯑꯆꯧ ꯃꯅꯥꯇꯣꯟ ꯃꯦꯜꯂꯒ ꯃꯅꯝꯁꯤꯗ ꯑꯩꯅ ꯆꯪꯉꯥ ꯍꯥꯏꯔꯨꯔꯤꯅꯤꯅꯦ ꯍꯩ ꯃꯍꯥ ꯄꯥꯄꯤ ꯑꯩꯕꯨ ꯅꯣꯔꯣꯛ ꯇꯥꯕ ꯇꯥꯔꯦꯅꯦ ꯃꯅꯝꯁꯤ ꯑꯁꯨꯛ ꯅꯝꯊꯤꯕꯁꯤꯕꯨ ꯀꯩ ꯍꯦꯔꯥ ꯃꯄꯥ ꯃꯣꯏ ꯃꯅꯝ ꯈꯖꯤꯛ ꯅꯝꯊꯤꯕꯒꯤꯕꯨ ꯅꯣꯔꯣꯛ ꯇꯥꯔꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯤꯕꯗꯨꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ ꯃꯣꯏ ꯃꯄꯥꯁꯨ ꯇꯨꯝꯕ ꯀꯥꯟꯗ ꯃꯤꯀꯨꯞ ꯀꯥꯡꯗ ꯁꯣꯔ ꯍꯣꯟꯕ ꯈꯨꯗꯤꯡꯒꯤ ꯊꯣꯛꯂꯤꯕꯗꯨꯅꯤ ꯅꯣꯡꯃꯇ ꯑꯩ ꯅꯣꯔꯣꯛ ꯇꯥꯔꯅꯤꯗꯤ ꯍꯥꯏꯔꯝꯃꯣꯏꯗ ꯑꯁ ꯌꯥꯔꯦ ꯌꯥꯝ ꯐꯖꯕ ꯋꯥꯗꯧꯅ ꯁꯤꯕꯨ ꯄꯨꯊꯣꯛꯇꯅ ꯉꯥꯡꯅꯩ ꯃꯃꯥꯏꯁꯤꯡꯁꯤ ꯀꯥꯏꯗꯤ ꯂꯩꯇꯦ ꯏꯆꯥ ꯏꯀꯥꯏ ꯈꯪꯕ ꯅꯨꯄꯤꯗꯤ ꯈꯪꯗꯕꯣ ꯅꯪꯁꯨ ꯅꯒꯨꯜ ꯈꯪꯕ ꯖꯥꯠꯅꯤ ꯍꯥꯏꯔꯛꯎꯔꯣ ꯍꯥ ꯍꯥꯏꯔꯛꯎꯔꯕ ꯑꯩ ꯗꯀꯥꯗ ꯆꯪꯖꯍꯧꯔꯒꯦ ꯆꯦꯜꯂꯤꯗꯨ ꯀꯤꯔꯕ꯭ꯔꯣ ꯅꯪꯒꯤ ꯃꯇꯥꯡ ꯌꯧꯔꯛꯑꯗꯤ ꯄꯥꯏꯈꯣꯝꯕ ꯇꯥꯁꯤꯟꯅꯗ ꯏꯃꯨꯡ ꯆꯪꯈꯤ ꯂꯂꯤꯇꯥ ꯀꯣꯟꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯏ ꯃꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯥꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯅꯗꯤ ꯌꯥꯔꯣꯏꯑꯕ ꯀꯔꯤꯅꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯇ꯭ꯔꯗꯤ ꯅꯆꯥ ꯈꯨꯃꯨꯊꯣꯛꯁꯤ ꯑꯩꯅ ꯄꯣꯔ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯃꯊꯣꯡ ꯆꯥꯕ ꯋꯥ ꯑꯝꯇ ꯍꯦꯛ ꯉꯥꯡꯗꯦ ꯅꯆꯥꯅꯨꯄꯥꯁꯤꯒꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯋꯥꯐꯝꯅꯤ ꯑꯩꯅ ꯍꯥꯏꯖꯒꯦ ꯇꯧꯔꯤꯕꯁꯦ ꯃꯁꯛ ꯁꯛꯇ ꯑꯁꯤꯒ ꯅꯨꯄꯤꯒ ꯐꯪꯗꯧ ꯃꯥꯟꯗꯦꯗ ꯂꯂꯤꯇꯥ ꯑꯩꯒꯤ ꯏꯆꯥꯃꯨꯛ ꯐꯖꯕꯗꯤ ꯂꯩꯀꯥꯏꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯃꯣꯏ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕꯤꯒꯦ ꯍ ꯑꯗꯨꯗꯔ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯐꯪꯗ ꯂꯩꯔꯤꯁꯦ ꯑꯩꯒꯤ ꯏꯆꯥꯅ ꯅꯨꯄꯤ ꯐꯪꯗꯕ ꯅꯠꯇꯦ ꯅꯨꯄꯤꯁꯤꯡꯗꯣ ꯏꯆꯥꯅ ꯄꯥꯝꯗꯦꯗꯅ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯤꯕꯅꯤ ꯃꯁꯛꯇ ꯃꯇꯧꯗ ꯋꯥꯠꯇꯕ ꯑꯩꯒꯤ ꯏꯆꯥꯅꯤ ꯁꯛꯊꯤꯕꯤ ꯑꯃ ꯇꯖꯣꯞ ꯍꯦꯛꯇ ꯂꯧꯕ ꯌꯥꯕ ꯅꯠꯇꯦ ꯏꯆꯥꯒꯤꯕꯨ ꯁꯛꯍꯦꯟꯕꯤ ꯃꯃꯥ ꯑꯩꯅ ꯊꯤꯒꯗꯧꯔꯤꯕ ꯑꯣ ꯑꯗꯨꯗꯤ ꯅꯪ ꯑꯗꯨꯝ ꯊꯤꯔꯨꯗꯅ ꯅꯃꯧꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯕꯁꯨ ꯁꯨꯝ ꯍꯥꯏꯗ ꯌꯥꯗ꯭ꯔꯗꯅ ꯍꯥꯏꯔꯤꯕꯅꯤ ꯏꯁ ꯑꯩꯅꯒ ꯌꯥꯝ ꯍꯥꯏꯖꯅꯤꯡꯕꯁꯤ ꯉꯥꯏ ꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯇꯧꯔꯝꯂꯒ ꯀꯣꯟ ꯑꯗꯨꯗ ꯑꯃꯨꯛ ꯀꯥꯗꯨꯅ ꯐꯤ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯑꯆꯧ ꯃꯥꯒꯤ ꯅꯨꯄꯤ ꯇꯥꯅꯕ ꯑꯩ ꯃꯁꯛ ꯐꯖꯕꯤ ꯊꯤꯕ ꯂꯥꯏꯔꯤ ꯅꯆꯥꯁꯦ ꯅꯨꯄꯤ ꯐꯪꯗꯅ ꯂꯩꯔꯤꯕꯁꯦ ꯅꯨꯄꯤ ꯐꯪꯅꯕ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯣꯠꯅ ꯅꯆꯥꯅꯦꯅ ꯅꯥꯎꯁꯦꯛ ꯃꯥꯟꯕ ꯑꯃ ꯍꯦꯛ ꯄꯣꯛꯁꯤꯜꯂꯒ ꯑꯩꯒꯤ ꯏꯆꯥꯃꯨꯛ ꯐꯖꯕ ꯂꯩꯇꯦ ꯀꯥꯏ ꯏꯕꯨ ꯏꯀꯥꯏꯗꯦ ꯅꯃꯥꯏꯗꯣ ꯃꯣꯏ ꯃꯄꯥ ꯈꯨꯠꯇ ꯄꯥꯏꯔꯤꯁꯤ ꯄꯥꯡꯒꯟꯗꯦꯝꯅꯤ ꯀꯣ ꯁꯤꯅ ꯂꯩꯕꯛ ꯑꯗꯨ ꯊꯣꯝꯂꯛꯂꯕꯗꯤ ꯏ ꯑꯣꯔꯣꯔꯣ ꯇꯥꯅꯤ ꯋꯥꯇꯥꯗꯨꯗ ꯑꯆꯧ ꯀꯤꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯣꯏꯃꯩ ꯍꯥꯏꯔꯝꯗꯅ ꯆꯪꯈꯤ ꯍꯥꯏꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯃꯇꯝ ꯑꯃꯨꯛ ꯂꯥꯛꯂꯔꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯂꯥꯠꯄ ꯀꯥꯡꯕꯨ ꯑꯍꯤꯡ ꯍꯧꯒꯠꯇꯨꯅ ꯀꯥꯡꯂꯨꯞ ꯃꯤꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯄꯣꯠ ꯆꯩ ꯁꯥ ꯉꯥꯗꯒꯤ ꯍꯧꯔꯒ ꯐꯗꯤꯒꯣꯝ ꯐꯥꯎꯕ ꯍꯦꯛ ꯍꯨꯔꯥꯟꯅꯩ ꯃꯔꯛ ꯑꯗꯨꯗ ꯂꯥꯏ ꯂꯥꯠꯄ ꯌꯥꯎꯗꯕ ꯏꯆꯟ ꯇꯣꯝꯕꯤ ꯑꯃꯗꯤ ꯊꯦꯕꯣꯒꯤ ꯀꯥꯡꯕꯨꯁꯨ ꯑꯍꯤꯡ ꯍꯧꯒꯠꯇꯨꯅ ꯍꯨꯔꯥꯟꯕ ꯆꯠꯂꯤ ꯏꯆꯟ ꯇꯣꯝꯕꯤꯅ ꯃꯀꯣꯛ ꯆꯤꯡꯂꯤꯕꯅꯤ ꯃꯌꯨꯝꯒꯤ ꯃꯤ ꯃꯈꯩꯗꯤ ꯃꯆꯥꯅꯨꯄꯤꯅ ꯑꯍꯤꯡ ꯍꯧꯒꯠꯇꯨꯅ ꯍꯨꯔꯥꯟꯕ ꯆꯠꯂꯤ ꯍꯥꯏꯕꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯈꯪꯂꯕꯗꯤ ꯁꯥ ꯂꯥꯟ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯏꯆꯟ ꯇꯣꯝꯕꯤꯒꯤ ꯃꯄꯥ ꯀꯨꯜꯂꯕꯤꯗꯨ ꯃꯆꯥꯕꯨ ꯐꯨꯆꯩꯗꯨꯅ ꯋꯥꯔꯛꯈꯤꯗꯧꯔꯤꯕꯅꯤ ꯃꯆꯥ ꯋꯥꯔꯛꯄ ꯀꯟꯕ ꯃꯄꯥꯅꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯂꯝ ꯍꯦꯟꯃꯟꯕꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛ ꯃꯄꯨꯝ ꯊꯤꯠꯂꯒ ꯇꯣꯛꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯕꯅꯤ ꯏꯆꯟ ꯇꯣꯝꯕꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯁꯤꯜꯂꯒ ꯇꯞꯅ ꯃꯈꯣꯜ ꯊꯣꯛꯍꯟꯒꯅꯨ ꯇꯞꯅ ꯇꯥꯈꯤꯅꯤ ꯑꯩ ꯂꯝ ꯆꯦꯟꯕ ꯍꯥꯏꯕ ꯑꯉꯥꯡ ꯊꯤꯡꯒꯨ ꯃꯥꯟꯕ ꯅꯪ ꯑꯃ ꯅꯅꯞ ꯆꯤꯡꯈꯠꯄꯒꯤ ꯊ꯭ꯔꯣꯠꯇꯨꯗ ꯃꯤꯒ ꯂꯣꯏ ꯇꯝ ꯍꯧꯒꯠꯂꯛꯇꯣꯏꯅꯤ ꯌꯦꯡꯉꯨ ꯑꯩꯅ ꯅꯉꯣꯟꯗ ꯅꯅꯞ ꯅꯅꯥꯒꯗꯣ ꯁꯦꯡꯅ ꯁꯤꯠꯇꯣꯛꯂꯒ ꯂꯥꯛꯑꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯁꯤꯕꯨ ꯑꯩꯅꯔꯣ ꯃꯤ ꯃꯁꯥꯏꯁꯤꯕꯣ ꯊꯦꯕꯣ ꯅꯣꯛꯂꯒ ꯆꯍꯤ ꯆꯨꯞꯄ ꯆꯨꯔꯒ ꯂꯩꯕ ꯅꯪꯒꯤ ꯅꯥꯇꯣꯟꯗꯣ ꯍꯣꯏꯗꯠꯂꯒ ꯍꯨꯏꯗ ꯄꯤꯖꯊꯣꯛꯀꯣ ꯄꯥꯜꯂꯨ ꯅꯥꯇꯣꯟꯒ ꯂꯝꯄ꯭ꯔꯥꯏ ꯃꯆꯥ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯤ ꯇꯥꯈꯤꯅꯤ ꯊꯦꯕꯣ ꯍꯥꯏꯕ ꯂꯝ ꯍꯧꯗꯣꯡ ꯃꯥꯟꯕꯧ ꯅꯣꯏꯅꯤ ꯀꯩꯅ ꯍꯨꯏ ꯑꯁꯤꯕ ꯅꯣꯛꯄ ꯍꯦꯛ ꯃꯥꯜꯂꯗꯅ ꯀꯔꯤ ꯍꯔꯥꯎꯗ ꯅꯣꯏꯅꯣ ꯈꯪꯗꯦꯅꯦ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯍꯨꯔꯥꯟꯕꯅꯤ ꯅꯣꯏ ꯈꯜꯂꯤꯕꯨ ꯕꯣꯔ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯅꯨꯄꯤ ꯂꯨꯝꯕ ꯂꯥꯏꯕꯩ ꯈꯜꯂꯨꯔꯕꯣ ꯌꯥꯔꯦ ꯏꯆꯦ ꯌꯥꯔꯦ ꯇꯥꯇꯣꯝꯕꯤ ꯅꯪꯁꯨ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯈꯩ ꯇꯨꯃꯤꯟ ꯌꯥꯎꯏ ꯇꯨꯃꯤꯟ ꯂꯩꯔꯣ ꯅꯪꯁꯨ ꯑꯩꯈꯣꯏꯁꯨ ꯇꯨꯃꯤꯟ ꯂꯩꯔꯒꯦ ꯏꯆꯟ ꯇꯣꯝꯕꯤ ꯃꯃꯤꯠꯇꯨꯅ ꯄꯩꯅ ꯌꯦꯡꯉꯤ ꯂꯥꯛꯂꯤꯕ ꯃꯈꯣꯏ 5-6 ꯑꯗꯨ ꯃꯔꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥ ꯑꯗꯨꯝꯗ ꯆꯪꯂꯛꯏ ꯑꯇꯩ ꯀꯅꯥꯒꯤ ꯌꯨꯝꯗꯁꯨ ꯅꯠꯇꯦ ꯃꯣꯏꯅ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕꯁꯤ ꯏꯆꯟ ꯇꯣꯝꯕꯤ ꯍꯣꯏꯒ ꯍꯦꯛ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯕ ꯌꯨꯝꯗꯅꯤ ꯏꯆꯟ ꯇꯣꯝꯕꯤ ꯌꯥꯝ ꯍꯩꯁꯤꯡꯅ ꯃꯈꯨꯠꯇꯨꯅ ꯌꯦꯡꯒꯣꯟ ꯑꯗꯨꯗ ꯊꯤꯟꯖꯤꯜꯂꯒ ꯌꯦꯟ ꯑꯃ ꯃꯉꯛꯁꯝ ꯑꯗꯨ ꯇꯥꯞ ꯃꯦꯠꯇꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ ꯌꯦꯟꯗꯨꯁꯨ ꯐꯤꯖꯤꯟ ꯃꯁꯥꯗꯨ ꯈꯞꯄꯤ ꯃꯉꯛꯁꯝ ꯃꯦꯠꯈꯤꯕꯅ ꯃꯈꯣꯜꯗꯤ ꯊꯣꯛꯂꯛꯇꯦ ꯏꯆꯟ ꯇꯣꯝꯕꯤ ꯌꯦꯟ ꯑꯗꯨ ꯇꯥꯞ ꯀꯣꯟꯁꯤꯜꯂꯒ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯍꯥꯏꯔꯝꯃꯤ ꯅꯣꯏ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯩꯗꯤ ꯆꯦꯜꯂꯦ
ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯈꯪꯆꯦꯟ ꯍꯣꯠꯇꯅ ꯆꯦꯟꯈꯤ ꯂꯩꯍꯧꯔꯤꯕꯁꯤꯡꯗꯨꯁꯨ ꯍꯣꯠꯇꯅ ꯃꯇꯨꯡꯗ ꯆꯦꯟꯗꯨꯅ ꯇꯥꯟꯅꯔꯦ ꯊꯦꯕꯣꯅ ꯀꯨꯞꯌꯨ ꯇꯥꯇꯣꯝꯕꯤ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯤꯗꯣ ꯉꯥꯏꯈꯣ ꯆꯠꯃꯤꯟꯅꯁꯤ ꯏꯆꯟꯇꯣꯝꯕꯤ ꯆꯦꯟꯅ ꯍꯥꯏꯔꯛꯏ ꯊꯦꯕꯣ ꯍꯥꯏꯕ ꯒꯙꯥꯒꯤ ꯑꯉꯥꯡ ꯇꯥꯟꯖꯥꯗꯨꯗ ꯄꯨꯟꯅ ꯇꯞꯂꯤ ꯆꯠꯃꯤꯟꯅꯕ ꯌꯥꯔꯤꯕ꯭ꯔꯥ ꯉꯥꯡꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯀꯟꯅ ꯑꯗꯨꯝ ꯆꯦꯜꯂꯨ ꯃꯌꯨꯝ ꯄꯥꯟ ꯈꯪꯗꯕꯤ ꯑꯔꯤꯕꯤ ꯑꯃ ꯂꯩꯕꯗꯣ ꯃꯅꯥ ꯌꯥꯝ ꯁꯤꯡꯕꯅꯤ ꯑꯩꯈꯣꯏꯅ ꯌꯦꯟ ꯍꯨꯔꯥꯟꯈ꯭ꯔꯤ ꯀꯥꯏꯅ ꯈꯪꯉꯗꯤ ꯕꯜꯂꯤꯒꯤ ꯑꯩꯈꯣꯏ ꯑꯣꯏꯅ ꯉꯛꯁꯦ ꯀꯛꯀꯦ ꯍꯥꯏꯔꯛꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯆꯦꯜꯂꯨ ꯅꯊꯣꯏ ꯍꯦꯡꯅꯕ ꯆꯦꯜꯂꯨ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯁꯨ ꯂꯣꯏꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯉꯔꯥꯡ ꯍꯨꯔꯥꯜꯂꯛꯈꯤꯕ ꯌꯦꯟ ꯑꯗꯨ ꯊꯦꯕꯣ ꯍꯣꯏꯗ ꯊꯣꯡꯗꯨꯅ ꯍꯥꯎꯅ ꯍꯨꯃꯥꯡ ꯇꯥ ꯃꯈꯩ ꯆꯥꯔꯤ ꯁꯣꯝꯗꯅ ꯄꯥꯏꯈꯣꯝꯕ ꯃꯇꯥꯎ ꯁꯥꯖꯧꯒ ꯑꯌꯨꯛ ꯑꯗꯨꯗ ꯄꯨꯈ꯭ꯔꯤꯗ ꯈꯣꯏ ꯆꯣꯞꯅꯤ ꯁꯥꯖꯧꯅ ꯏꯇꯥꯎ ꯅꯪꯅ ꯈꯜꯂꯤꯁꯤꯅ ꯀꯩ ꯅꯣꯏ ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯃꯃꯧ ꯊꯤꯕꯗ ꯍꯨꯏꯔꯤ ꯍꯨꯏꯔꯥꯡ ꯊꯣꯛꯂꯦ ꯅꯪꯅ ꯃꯁꯤꯗ ꯅꯨꯄꯤ ꯐꯥꯎ ꯀꯣꯏꯗꯦ ꯅꯨꯄꯤꯒ ꯊꯤꯔꯔꯣꯏꯗ ꯇꯜꯂꯤ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯑꯩ ꯄꯦꯜꯂꯤ ꯍꯥꯏꯅꯨꯗ ꯑꯃꯈꯛ ꯊꯤꯈꯤꯕꯩꯕꯨ ꯀꯩ ꯅꯪꯒ ꯇꯅꯧꯕꯤꯒ ꯂꯥꯏꯕꯛ ꯇꯤꯟꯅꯔꯝꯗꯕꯩꯅꯤ ꯈꯟꯗꯣꯛꯂꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯇꯅꯧꯕꯤꯁꯨ ꯃꯥꯒꯤ ꯂꯝꯕꯤꯗ ꯅꯣꯛꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯆꯍꯤꯗꯣ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯗꯤ ꯀꯣꯏꯅꯕ ꯇꯧꯁꯤ ꯑꯩꯒꯤ ꯋꯥꯗꯤ ꯑꯍꯜ ꯂꯃꯟ ꯍꯥꯏꯅ ꯁꯤꯡꯅꯕ ꯅꯨꯄꯤꯒ ꯌꯨꯝꯃꯥꯟꯃꯤꯟꯅꯕꯁꯤ ꯋꯥꯈꯜ ꯃꯣꯠ ꯆꯥꯅꯈ꯭ꯔꯕꯗꯤ ꯌꯥꯝ ꯐꯩ ꯑꯗꯨ ꯅꯠꯇꯅ ꯃꯣꯠ ꯆꯥꯅꯔꯝꯗ꯭ꯔꯕꯗꯤ ꯀꯨꯏꯅ ꯃꯔꯤ ꯑꯗꯣ ꯆꯦꯠꯇꯕꯅꯤ ꯏꯃꯨꯡ ꯀꯥꯡꯈꯣꯡ ꯆꯥꯏꯕꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯊꯤꯒꯦ ꯍꯥꯏꯔꯕꯗꯤ ꯅꯁꯥꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯊꯤꯔꯒ ꯂꯧ ꯑꯩꯒꯤ ꯋꯥꯗꯤ ꯁꯤ ꯂꯩ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯅꯣꯏ ꯏꯃꯥꯗꯣ ꯍꯧꯖꯤꯛ ꯃꯃꯧ ꯊꯤꯕ ꯌꯥꯝ ꯇꯣꯏꯅ ꯆꯠꯂꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏ ꯅꯪ ꯆꯦꯛꯁꯤꯟꯖꯧ ꯍꯥꯏꯁꯤꯅꯤꯀꯣ ꯄꯥꯝꯗꯕ ꯅꯨꯄꯤ ꯑꯃꯒ ꯋꯥꯏꯊꯨꯡꯂꯕꯗꯤ ꯅꯤꯡꯉꯝꯖꯔꯣꯏ ꯄꯥꯏꯈꯣꯝꯕ ꯃꯇꯥꯎꯒꯤ ꯋꯥ ꯑꯗꯨꯗ ꯋꯥꯈꯜ ꯃꯆꯥ ꯑꯃꯗꯤ ꯈꯜꯂꯤꯕꯅꯤ ꯃꯥꯅ ꯐꯅ ꯅꯨꯄꯤ ꯊꯤꯔꯔꯣꯏ ꯍꯥꯏꯔꯁꯨ ꯃꯃꯥ ꯃꯄꯥꯅ ꯌꯥꯔꯛꯂꯣꯏ ꯃꯃꯥꯅ ꯁꯤꯟꯕꯤꯕ ꯅꯨꯄꯤꯗꯨꯅ ꯃꯥꯅ ꯄꯥꯝꯕ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯑꯗꯨꯁꯨ ꯂꯧꯕꯃꯨꯛ ꯇꯜꯂꯤ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗ꯭ꯔꯤꯕꯅꯤ ꯊꯦꯕꯣ ꯍꯣꯏꯗ ꯆꯥꯛ ꯆꯥꯔ ꯃꯇꯨꯡ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗ ꯏꯆꯟꯇꯣꯝꯕꯤ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯅꯤꯗꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕꯗꯨꯒꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ ꯁꯅꯥꯔꯩ ꯃꯥꯅꯗꯤ ꯏꯆꯝ ꯆꯝꯅꯗꯨꯃꯛ ꯏꯆꯟꯇꯣꯝꯕꯤ ꯃꯥꯕꯨ ꯂꯣꯏꯅꯕꯅꯤ ꯏꯆꯟꯇꯣꯝꯕꯤ ꯃꯥꯅꯇꯕꯨ ꯋꯥꯈꯜ ꯌꯧꯖꯕꯒꯤ ꯋꯥꯅꯤ ꯏꯆꯟꯇꯣꯝꯕꯤ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯨꯄꯤ ꯑꯣꯟꯅꯕ ꯇꯧꯁꯦ ꯅꯪꯕꯨ ꯅꯌꯨꯝ ꯄꯥꯟꯕꯒ ꯑꯝꯇ ꯈꯪꯂꯔꯣꯏ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯣꯛꯃꯤ ꯁꯅꯥꯔꯩ ꯃꯥꯕꯨ ꯌꯦꯡꯂꯒ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯝꯕ ꯏꯆꯟꯇꯣꯝꯕꯤ ꯃꯣꯟꯗ꯭ꯔꯪꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯗꯨꯅ ꯏꯁꯥꯎ ꯁꯥꯎꯅ ꯀꯨꯝꯂꯛꯏ ꯍꯦꯔꯥ ꯁꯅꯥꯔꯩ ꯁꯣꯏꯇ꯭ꯔꯪ ꯕꯥꯇ꯭ꯔꯪ ꯉꯥꯡꯒꯅꯨ ꯑꯩꯁꯤ ꯅꯨꯄꯥꯅꯤ ꯏꯃꯤꯡꯁꯤꯗꯗꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯅꯪꯁꯦ ꯅꯁꯝꯒ ꯁꯥꯡꯂꯗꯤ ꯅꯁꯛꯇꯣ ꯌꯥꯝ ꯐꯖꯅꯤ ꯑꯩꯗꯤ ꯅꯪꯅ ꯐꯅꯦꯛꯀ ꯁꯦꯠꯂꯒ ꯅꯁꯝꯒ ꯁꯥꯡꯇ꯭ꯔꯣꯡ ꯁꯥꯡꯕꯒꯤ ꯁꯛꯇꯝꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤꯕꯣ ꯑꯗꯒꯤ ꯄꯨꯈ꯭ꯔꯤꯁꯦ ꯏꯪꯊꯔꯝꯗꯣꯏꯅꯤ ꯌꯦꯡꯉꯨ ꯑꯩꯅꯗꯤ ꯁꯣꯝꯗ ꯆꯦꯟꯕꯒꯤ ꯃꯇꯝ ꯊꯥꯔꯝꯒꯦꯅ ꯃꯍꯥꯛ ꯎꯅꯕ ꯊꯧꯕꯥꯜ ꯌꯨꯝꯗꯒꯤ ꯁꯣꯝ ꯄꯨꯡꯐꯝꯒ ꯌꯦꯡꯉꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯁꯤꯡꯈꯥ ꯄꯣꯛꯈꯥꯏꯗ ꯋꯥ ꯉꯥꯡꯗꯦ ꯉꯥꯡꯉꯥꯗꯅ ꯑꯔꯦꯝꯕꯗ ꯅꯨꯄꯤꯒ ꯇꯥꯞ ꯇꯥꯅ ꯐꯨꯔꯝꯗꯣꯏꯅꯤ ꯌꯦꯡꯉꯨ ꯁꯅꯥꯔꯩ ꯁꯤꯗ ꯅꯣꯛꯆꯩ ꯏꯆꯟꯇꯣꯝꯕꯤꯅ ꯅꯌꯥ ꯑꯗꯨꯝ ꯍꯤꯒꯠꯅꯤꯡꯕ꯭ꯔꯥ ꯃꯤꯅ ꯍꯥꯏꯁꯦ ꯐꯥꯒꯤꯗꯧꯅ ꯁꯅꯥꯔꯩ ꯅꯣꯛꯄꯗꯣ ꯐꯥꯖꯤꯜꯂꯒ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯏꯆꯟꯇꯣꯝꯕꯤ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯣꯏꯕ ꯌꯥꯔꯣꯏ ꯏꯕꯥꯅꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯅꯨꯄꯤ ꯃꯁꯦꯟꯕꯨ ꯀꯃꯥꯏ ꯂꯨꯝꯅ ꯂꯩꯅꯗꯣꯏꯅꯣ ꯑꯍꯜꯁꯤꯡꯅꯁꯨ ꯌꯥꯔꯣꯏ ꯑꯩꯅꯁꯨ ꯄꯥꯝꯗꯦ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨ ꯐꯥꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯍꯌꯦꯡꯗꯒꯤ ꯑꯩꯅ ꯅꯪ ꯐꯅꯦꯛ ꯁꯦꯠꯄ ꯇꯝꯕꯤꯔꯅꯤ ꯆꯠꯊꯣ ꯐꯅꯦꯛ ꯀꯥꯏꯅ ꯍꯩꯅꯗꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯁꯅꯥꯔꯩꯒꯤ ꯃꯃꯥ ꯏꯕꯦꯝꯆꯥꯅ ꯍꯥꯏꯔꯛꯏ ꯏꯁꯤꯡ ꯁꯣꯛꯄꯅꯤ ꯆꯠꯈ꯭ꯔꯒ ꯅꯪꯗꯤ ꯑꯗꯨꯗ ꯋꯥꯔꯦꯝ ꯉꯥꯡꯗꯅ ꯐꯝꯂꯤ ꯕꯣꯏꯔꯦ ꯁꯅꯥꯔꯩ ꯈꯪꯉꯤ ꯏꯃꯥ ꯀꯩꯅꯣ ꯈꯪꯅꯤꯕ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯒ ꯁꯨꯒꯥꯟ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤ ꯑꯩꯅ ꯄꯥꯝꯗꯕ ꯃꯤꯗꯨꯒ ꯄꯨꯟꯗꯨꯅ ꯂꯩꯔꯝꯂꯅꯤ ꯈꯪꯗꯅ ꯊꯑꯣꯏꯅ ꯑꯩ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤꯕꯗꯨ ꯏꯆꯟꯇꯣꯝꯕꯤꯕꯨ ꯇꯤꯟꯅ ꯂꯣꯏꯅ ꯍꯟꯅꯤꯡꯗꯕꯒꯤ ꯍꯥꯏꯔꯤꯕꯅꯤ ꯁꯅꯥꯔꯩ ꯃꯃꯥꯒꯤ ꯃꯑꯣꯡ ꯈꯪꯕꯅ ꯇꯞꯊꯅ ꯈꯨꯝꯃꯤ ꯏꯃꯥ ꯌꯥꯔꯦ ꯌꯨꯝ ꯍꯜꯂꯝꯃꯨ ꯑꯩ ꯏꯁꯤꯡ ꯁꯣꯛꯂꯒ ꯂꯥꯛꯑꯒꯦ ꯋꯥꯗꯣ ꯌꯨꯝꯗ ꯑꯣꯏꯅ ꯉꯥꯡꯅꯔꯁꯦꯕ ꯅꯆꯤꯟꯅ ꯈꯨꯝꯗ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯏꯁꯤꯡꯗꯣ ꯄ꯭ꯔꯞ ꯁꯣꯛꯂꯒ ꯑꯩꯒꯤ ꯃꯥꯡ ꯊꯥꯅ ꯄ꯭ꯔꯞ ꯆꯠ ꯍꯩꯃ ꯂꯦꯞꯇ ꯂꯩꯔꯅꯣ ꯄ꯭ꯔꯞ ꯑꯩꯒꯤ ꯃꯥꯡ ꯊꯥꯎ ꯍꯥꯏꯕꯅꯦ ꯁꯅꯥꯔꯩ ꯏꯆꯟꯇꯣꯝꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ ꯀꯔꯤꯁꯨꯗꯤ ꯍꯥꯏꯔꯛꯇꯦ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯃꯃꯥꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯁꯅꯥꯔꯩ ꯆꯠꯄ ꯍꯧꯏ ꯏꯕꯦꯝꯆꯥ ꯆꯠꯅ ꯃꯆꯥꯗ ꯉꯥꯡꯂꯤꯕꯗꯨ ꯏꯆꯟꯇꯣꯝꯕꯤꯅ ꯇꯥꯏ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛꯅꯣ ꯍꯥꯏꯕꯗꯣ ꯃꯁꯤꯒꯤ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕ ꯁꯥ ꯃꯔꯛ ꯉꯥ ꯃꯔꯛ ꯑꯁꯤꯒ ꯄꯨꯟꯒꯅꯨ ꯇꯤꯟꯅꯒꯅꯨ ꯍꯥꯏꯕꯗꯣ ꯅꯪ ꯇꯥꯗꯦꯕ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯦ ꯅꯪ ꯂꯧꯗꯦꯕ ꯑꯁꯤꯒ ꯇꯤꯟꯅꯔꯒ ꯅꯪ ꯃꯤꯒꯤ ꯃꯥꯡꯗ ꯆꯣꯛꯀꯦꯗꯅꯤ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯂꯝꯀꯦꯠꯄꯤ ꯃꯆꯥꯅꯤ ꯅꯪꯁꯨ ꯃꯥꯒ ꯇꯤꯟꯅꯔꯒ ꯂꯝꯀꯦꯠꯄꯤ ꯑꯣꯜꯂꯒꯦ ꯍꯥꯏꯔꯤꯕ ꯑꯁ ꯏꯃꯥ ꯌꯥꯔꯦꯕ ꯂꯝꯕꯤꯁꯤꯗ ꯏꯆꯟꯇꯣꯝꯕꯤꯅ ꯇꯥꯈ꯭ꯔꯒ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯌꯨꯝ ꯌꯧꯔꯒ ꯉꯥꯡꯅꯁꯤ ꯇꯥꯁꯅꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯔꯥꯟꯕ ꯀꯔꯤ ꯌꯥꯎꯒꯦ
Nupi mana khongrau set zadana masam mana tina kakthalaga no ngambadagi numit ta phau koisat satru leiba ngamine nupa asengbadagi bu mani heline saboi satuna koisat satpa aigi isag oiramlabadi nana hubi seraga hatladawni isan tombi khudum sena tasili ibemsagi wahido mahak thamoyong sokre mangduna mahak mayum dhalai nakong adudasu hanjin tari nasai ibemsa na ngangki mayam adum wakhal nungaitana halaklingai jairak aduda haibi amuk leiramni sumna leiram banate yam saunani leiramliba isan tombi jangsin mangamda leptrunai haibi sauna hairi huran gesu ama oina huraludana marum kokni biyendo oina hekta khalaga huran bisibu kaino haibanida inama nasanu pira nupara khangdamam leibado yam tuna kokthokpiro ai lakningai sida migi mapot mase hurani do haidun huraliba makut ado thudek lamge haibi amta sauki tapna inna wari sasi yendo aikhoi isan tombina hurale haibisimadi taseng na chumlabu wafamta chumlabani nama nasa kan ka ki khanbirakanu ngarang mana aikhoi ahin na yen huran du senkibado uhuba mina engon tamlaknabani nachadu pharasu patrasu nupini nupagi pije chaksa setlabasu mahak nupini nasa nupiduna ahin da huran masatpada khangjiba mamam pana khoisu ngaktaba ngamde tasengna adumaina nasa sina bangam loido boirabadi karigina sa pokli aidi adoda khangde aigi yena duko chap anaba marum kokpa yena masingdaba su kayaro haribasini kulabidu asawbana maya krakrak siktuna khangi kulei mamasu masana lalubu kaubanina minanganglakpada khumpham ama khangzade tanja sana leptuna leiriba masabu kulabidu uraduna prarab jangsin sauningbagi mayaina angam arai khangda masabu phuduna hairi sumra haibani nang migi du huranubra singkhum huranubro anam kansili khumde tumin adumak lei haibi sauna kayada anam kaliba ngang masila sikhumda bangam he khumuna sindo rachina khumo nang natra aigi huranbado khumo haiben nasindo kulabidu tongliba finat aduna sattuna masabu set kanduna phuri isan tombi kaptuna chaina khangi mama oibi madi masage dugum lama tawado yengba ngamsadi kulei ma prap jangsin mapuroi bana phuri ba masabu singthoklaga magi matungda thamduna hai akhoi mapa ai themke tapna themduna hangke asumna phurabadi nasase kari tharakla ai tapna hangke kulabidu sor fuina honduna asawba khangli haibi masu miyenga du khana isan tombi di yengi kuleima masa yengduna tapna hangni magi sana nangbu nane haibi hoigi yen huralura singna khu huralurabadi singna dumang hai isasigi nasana tawruba aranbado ngakpiyu haiba ngamjabadubuni thongna leiba hairibasi siangna hayusi mada haibina nupa sabiya nangne nang tumi leiba na kanaro nachindu khumo aigi nganudo nang nuran manatra huran de kaina oida be anglaklaba nang lekai taklaga khongoi nanggadabani na hoi mani aina huran mani durga pujada huran badi miloi huran tu haire kana masim china man huran bani na taraba natro noiso haibe nang sauro nangi yendo ai hayeng ama singlagi inama yen singba khakna yaroi lali haina nasan pisia aingona haijan ga dawni migi mapot huranaga singlaga tokpa khak yaroi kulabidu prabab jangsin masagi lengsumbudu tapai laktuna inthuraga haibi mangona khurum hali lalai prabab hai lali hai wabni isan tombi upai leita haibi da lali haijare ne ilankri ibema nang nupi ne haibisi kawgana nang ye dugum naram chat aduda kanai nupa nang bolong ningani ha khara lim leiba tamo handakin handa oikre matong amuk hana aigi yen ngano hura do charam laba ai phatte haiga haibi ti khangan gadabani inama tada noisu nasa nupi sia khara warak otembiu nasa si warak pakhra wat pamali si airam duna satki kulabidu hairam li banganglam li mayam aduna sauning man khraduna masabu amuk phutha bahaurakle masi pumnamak lamket pi nang na thokan mangangtani migi mangda aikhoina warak pi da busu taba leikai sida nang phattam masa leiram nang sija khroni mama mapa ot palangwa nang gum masa nang sija khro nang gyaktak da nama na pai khoi ikai piru khumlei mimang thokpa ngamloi doi kuleima mapurei babu khamduna moi mapa yare agang si batari amuta lepirusi nasa si batari khamlaga masi hatoklaga phagado khamlaga hey nang tumi lebiya khumuna sido tawkhidra hayo masi khumdini masi khumdi san tombi manam kanduna adumak chaina khangduna kaplaga lei adumna anam kali makhai kulabidu mana phubasu asum hengalei
ꯃꯄꯨꯔꯣꯏꯕꯒꯤ ꯃꯁꯤꯡ ꯈꯪꯂꯕ ꯀꯨꯂꯩꯃꯅꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤ ꯁꯥꯎꯕꯒꯤ ꯉꯝꯈꯩ ꯌꯧꯈ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛꯅ ꯐꯅ ꯈꯥꯝꯂꯕꯁꯨ ꯌꯥꯔꯣꯏ ꯈꯪꯏ ꯃꯁꯥꯒꯤ ꯑꯅꯝ ꯀꯟꯕ ꯃꯇꯧ ꯑꯁꯤꯅ ꯆꯠꯅꯔꯣꯏ ꯍꯥꯏꯕ ꯈꯪꯂꯤ ꯀꯨꯂꯩꯃ ꯀꯞꯉꯥꯡ ꯇꯧꯅ ꯃꯆꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯄꯥꯗ ꯇꯧꯖꯔꯔꯣꯏ ꯍꯥꯏ ꯅꯪꯒꯤ ꯑꯅꯝ ꯀꯟꯕꯗꯣ ꯇꯧꯔꯅꯨꯁꯤ ꯅꯄꯥꯗ ꯇꯧꯖꯔꯣꯏ ꯍꯥꯏꯌꯣ ꯂꯥꯜꯂꯦ ꯍꯥꯏꯌꯣ ꯅꯄꯥꯗ ꯃꯄꯥꯒꯤ ꯑꯁꯥꯎꯕꯅ ꯉꯥꯡꯁꯤꯜꯂꯕ ꯃꯃꯤꯠ ꯑꯗꯨꯗ ꯇꯞꯅ ꯌꯦꯡ ꯏꯆꯟꯇꯣꯝꯕꯤ ꯀꯞꯇꯨꯅ ꯃꯄꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯂꯤ ꯄꯥꯄꯥ ꯅꯆꯥ ꯂꯥꯜꯂꯦ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯏꯃꯥ ꯄꯥꯕꯒꯤ ꯃꯥꯏ ꯆꯨꯞꯅꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯑꯩ ꯂꯥꯜꯂꯦ ꯄꯥꯕ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯆꯥꯅꯤ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤꯕꯅꯤ ꯐꯨꯔꯤꯕꯗꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯀꯨꯜꯂꯕꯤꯗꯣ ꯊꯃꯣꯏꯅꯨꯡꯗꯗꯤ ꯀꯞꯂꯤꯕꯅꯤ ꯃꯤꯅ ꯗꯨꯛ ꯊꯤꯅ ꯎꯁꯤꯠꯇꯅ ꯉꯥꯡꯂꯝꯕꯗꯨꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯆꯥꯗ ꯇꯥꯏꯅꯔꯤꯕꯅꯤ ꯀꯨꯜꯂꯕꯤꯗꯨ ꯃꯆꯥꯗ ꯍꯟꯅ ꯌꯦꯡꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯈꯣꯟ ꯋꯥꯡꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯃꯄꯥꯟ ꯊꯣꯛꯍꯟꯒꯅꯨ ꯉꯁꯤꯗꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯍꯟꯕꯁꯨ ꯌꯥꯔꯣꯏ ꯐꯅꯦꯛ ꯁꯦꯠꯇꯨꯅ ꯂꯩꯍꯟ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯅꯆꯥ ꯅꯨꯄꯤꯕꯨ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄ ꯍꯦꯛ ꯎꯔꯕ ꯅꯃꯥ ꯅꯆꯥ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯑꯗꯨꯒ ꯃꯁꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯕꯁꯨ ꯌꯥꯔꯣꯏ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯍꯟꯒꯅꯨ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯃꯆꯥꯕꯨ ꯏꯟꯊꯣꯛꯂꯝ ꯀꯨꯜꯂꯕꯤꯗꯨ ꯆꯪꯈꯤ ꯏꯆꯟꯇꯣꯝꯕꯤ ꯍꯤꯛꯁꯤꯡꯗꯨꯅ ꯀꯞꯄꯤ ꯃꯄꯥꯅ ꯊꯤꯅ ꯐꯨꯔꯝꯕꯒꯤ ꯆꯩꯅꯥꯗꯨꯗꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯑꯅꯥꯕ ꯐꯥꯎꯗꯦ ꯅꯥꯔꯤꯕꯗꯤ ꯃꯁꯛ ꯎꯕ ꯐꯪꯗꯕ ꯊꯃꯣꯏ ꯑꯗꯨꯅꯤ ꯉꯁꯥꯏ ꯏꯕꯦꯝꯆꯥꯅ ꯃꯃꯥ ꯃꯄꯥ ꯄꯟꯗꯨꯅ ꯉꯥꯡꯂꯛꯈꯤꯕ ꯍꯥꯏꯕꯤꯅ ꯃꯃꯥ ꯃꯄꯥꯕꯨ ꯆꯩ ꯊꯥꯡꯂꯝꯕ ꯀꯌꯥꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯍꯥꯛ ꯃꯊꯃꯣꯏꯗꯨ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯃꯈꯩ ꯅꯥꯔꯛꯂꯦ ꯍꯥꯏꯕ ꯏꯟꯗꯕꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯉꯁꯤ ꯃꯥꯒꯤ ꯃꯔꯝꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯤꯒꯤ ꯆꯩꯐꯝ ꯉꯥꯡꯐꯝ ꯑꯣꯏꯔꯦ ꯈꯜꯂꯨꯕꯗ ꯏꯆꯟꯇꯣꯝꯕꯤ ꯀꯞꯂꯦ ꯃꯍꯥꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯦ ꯀꯨꯂꯩꯃ ꯃꯁꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯊꯦꯝꯃꯤ ꯏꯆꯟꯇꯣꯝꯕꯤ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯏꯃꯥ ꯑꯩꯁꯤ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯑꯩ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯏꯃꯥ ꯑꯩ ꯄꯣꯛꯂꯨꯕꯅ ꯅꯣꯏꯁꯨ ꯃꯤꯒꯤ ꯃꯤꯁ ꯑꯩ ꯇꯥꯔꯦ ꯅꯆꯥ ꯐꯠꯇꯕ ꯄꯣꯛꯂꯨꯕꯅ ꯏꯀꯥꯏꯕ ꯁꯣꯛꯄ ꯅꯪꯂꯦ ꯑꯩ ꯌꯥꯝ ꯐꯠꯇꯦ ꯏꯃꯥ ꯏꯃꯥꯒꯤ ꯁꯅꯥ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯀꯩꯗꯧꯒꯦ ꯅꯄꯥꯒ ꯑꯩꯒ ꯅꯪꯒꯤ ꯈꯟꯕꯗ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤꯅꯦ ꯁꯅꯥ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯂꯝ ꯍꯦꯜꯂꯅꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯃꯤꯟꯅꯩ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯆꯟꯇꯣꯝꯕꯤ ꯃꯄꯥꯜ ꯊꯣꯛꯈꯤꯗ꯭ꯔꯦ ꯍꯥꯟꯅ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯝꯕꯗꯨꯁꯨ ꯁꯦꯠꯈꯤꯗ꯭ꯔꯦ ꯐꯅꯦꯛ ꯑꯣꯏꯅ ꯁꯦꯠꯄ ꯇꯝꯂꯦ ꯃꯁꯥꯅ ꯇꯧꯔꯤꯕꯗꯨ ꯍꯩꯅꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯃꯥ ꯃꯄꯥꯒꯤ ꯑꯄꯥꯝꯕꯗ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯕꯅ ꯐꯅꯦꯛ ꯁꯦꯠꯄꯗ ꯍꯩꯅꯗ꯭ꯔꯤꯕꯗꯨ ꯍꯩꯅꯅꯕ ꯍꯣꯠꯅꯖꯩ ꯂꯂꯤꯇꯥ ꯉꯁꯤꯁꯨ ꯃꯆꯥꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯛꯂꯔꯦ ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯣ ꯅꯪ ꯄꯥꯝꯂꯕ ꯅꯠꯇ꯭ꯔꯣ ꯍꯟꯗꯛꯀꯤ ꯁꯤꯃꯗꯤ ꯄꯥꯝꯗꯦ ꯀꯥꯏꯅ ꯍꯥꯏꯔꯅꯤ ꯃꯁꯛꯀꯥꯗꯣ ꯐꯖꯕꯅꯤ ꯅꯃꯥ ꯑꯩꯅ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯃ ꯈꯟꯗꯨꯅ ꯏꯆꯥꯒꯤꯗꯃꯛ ꯍꯥꯏꯔꯨꯔꯕꯅꯤ ꯄꯥꯏꯈꯣꯝ ꯃꯁꯨꯛꯇꯨꯅ ꯈꯨꯝꯃꯤ ꯐꯖꯔꯦ ꯌꯥꯝ ꯐꯖꯔꯦꯕ ꯅꯣꯛꯄꯗ ꯈꯌꯠ ꯈꯨꯅꯨꯡ ꯆꯪꯉꯦ ꯄꯥꯝꯗꯦ ꯄꯥꯝꯗꯦ ꯑꯩ ꯃꯁꯛꯅꯤꯅ ꯂꯤꯟ ꯈꯔꯋꯦ ꯃꯥꯜꯂꯗꯅ ꯑꯗꯨꯕꯨ ꯅꯨꯄꯤꯅ ꯂꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯨꯄꯤꯗꯤ ꯈꯪꯗ ꯂꯩꯖꯔꯒꯦ ꯅꯪ ꯉꯁꯤꯕꯨ ꯀꯔꯤꯅꯣ ꯑꯃ ꯍꯥꯏ ꯄꯥꯝꯗꯦ ꯑꯃ ꯍꯥꯏ ꯃꯁꯛꯇꯨ ꯇꯤꯂꯥꯏ ꯈꯨꯝꯕꯤ ꯃꯥꯜꯂꯤ ꯅꯠꯇꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯨꯄꯤꯁꯤꯡꯁꯤꯕꯨ ꯅꯪꯒꯤ ꯅꯃꯤꯠꯇꯨꯗ ꯇꯤꯟ ꯀꯥꯡ ꯑꯣꯏꯅ ꯂꯣꯏꯅ ꯎꯔꯕ꯭ꯔꯣ ꯍꯣꯏ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩꯒꯤ ꯃꯤꯠꯇ ꯀꯥꯡ ꯑꯣꯏꯅ ꯂꯣꯏꯅ ꯎꯏꯌꯦꯕ ꯏꯃꯥꯁꯨ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯤꯠꯇ ꯍꯌꯤꯡ ꯈꯣꯡꯌꯥꯕꯤ ꯑꯣꯏꯅꯅꯤ ꯎꯔꯤꯁꯦ ꯎꯅꯤꯌꯦ ꯅꯪꯗꯤ ꯅꯃꯤꯠꯇꯨ ꯑꯣꯟꯅ ꯇꯩꯅ ꯄꯥꯟꯕꯅꯤꯅ ꯎꯅꯤꯌꯦꯕ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯣ ꯋꯥ ꯂꯣꯏꯁꯤꯟꯅꯔꯗꯧꯅꯤ ꯅꯪꯅ ꯄꯥꯝꯕ ꯄꯥꯝꯗꯕ ꯑꯩꯅ ꯄꯥꯝꯂꯦ ꯏꯃꯧ ꯑꯣꯏꯔꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁ ꯏꯃꯥ ꯀꯔꯟ ꯇꯧꯅꯨꯀꯣ ꯑꯩ ꯄꯥꯝꯗꯦ ꯑꯩꯒꯅꯦ ꯅꯨꯄꯤꯗꯨꯒ ꯂꯩꯃꯤꯟꯅꯗꯣꯏꯁꯦ ꯀꯣ ꯑꯩꯅ ꯄꯥꯝꯗ꯭ꯔꯒ ꯏꯃꯥꯅ ꯄꯥꯝꯂꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯌꯨꯝ ꯄꯥꯟꯕꯁꯤꯕꯨ ꯐꯥꯒꯤꯒꯤ ꯃꯑꯣꯡꯗ ꯑꯩꯁꯤ ꯅꯃꯥꯅꯤꯅꯦ ꯅꯃꯥ ꯃꯃꯥꯅꯕꯨ ꯃꯆꯥꯒꯤ ꯐꯠꯇꯕ ꯇꯧꯒꯗ꯭ꯔꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯂꯤꯇꯥ ꯑꯩꯅ ꯀꯛꯀꯛ ꯍꯥꯠꯇꯨꯅ ꯈꯜꯂꯒ ꯊꯤꯔꯤꯕ ꯅꯨꯄꯤ ꯃꯁꯤꯗ ꯅꯪꯅ ꯍꯦꯛꯇ ꯃꯔꯩ ꯃꯔꯥ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯃꯥꯒꯤ ꯍꯣꯡ ꯑꯩꯗꯤ ꯅꯨꯄꯤꯗꯨ ꯄꯥꯝꯗꯦ ꯃꯃꯤꯠ ꯃꯅꯥ ꯈꯨꯌꯦꯡ ꯆꯌꯦꯡꯗꯣ ꯃꯤ ꯐꯔꯝꯗꯧ ꯃꯥꯟꯗꯦ ꯑꯆꯧꯁꯨ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯔꯤꯗꯨ ꯉꯁꯥꯏꯗꯒꯤ ꯇꯥꯔꯤꯕꯅꯤ ꯄ꯭ꯔꯕꯛ ꯊꯣꯔꯛꯇꯨꯅ ꯃꯆꯥꯗ ꯍꯪꯂꯛꯏ ꯅꯨꯄꯤꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯣ ꯀꯃꯥꯏꯅ ꯃꯨꯛꯇꯤ ꯌꯦꯡꯉꯤ ꯇꯝ ꯏꯄꯥ ꯌꯦꯡꯒꯦꯗꯅ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯆꯨꯝꯅ ꯌꯦꯡꯗꯤ ꯁꯨꯃꯥꯏꯅ ꯄꯩꯅ ꯌꯦꯡꯉꯤꯁꯦ ꯂꯂꯤꯇꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯆꯩꯊꯠꯂꯛꯏ ꯆꯠꯊꯣꯛ ꯍꯥꯏ ꯅꯪꯅꯕꯨ ꯍꯦꯟꯅ ꯃꯥꯟꯈ꯭ꯔꯦ ꯀꯔꯤ ꯈꯨꯌꯦꯡ ꯆꯌꯦꯡꯅꯣ ꯂꯩꯃ ꯍꯩꯅꯗꯦꯀꯣ ꯑꯗꯨꯃꯛ ꯍꯦꯛ ꯌꯦꯡꯕ꯭ꯔꯥ ꯑꯩꯅ ꯇꯝꯕꯗꯕꯨ ꯋꯥꯠꯂꯕꯅꯤ ꯄꯥꯕ ꯃꯥꯒꯤ ꯃꯤ ꯈꯨꯌꯦꯡꯗꯣ ꯍꯤꯡꯆꯥꯕꯤꯒ ꯆꯪꯂꯝꯂꯗꯤ ꯃꯤꯗꯣ ꯁꯤꯡꯊꯦꯛꯀꯗꯧ ꯃꯥꯜꯂꯤ ꯍꯩ ꯌꯥꯔꯦ ꯑꯗꯨꯗꯤ ꯂꯧꯔꯨꯔꯅꯨ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨꯗꯤ ꯃꯁꯛ ꯐꯖꯔꯕꯁꯨ ꯂꯧꯕ ꯍꯧꯅꯗꯤ ꯏꯆꯥꯁꯤꯗꯤ ꯑꯗꯨꯅꯤ ꯄꯥꯕ ꯃꯆꯥꯁꯨ ꯄꯥꯝꯗꯦ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯀꯗꯥꯏꯃꯛꯇꯒꯤ ꯊꯦꯡꯅꯔꯨꯗꯅ ꯐꯩꯖꯤꯜꯂꯨꯔꯤꯅꯣ ꯈꯪꯗꯦ ꯅꯃꯥꯗ ꯇꯥꯏꯅꯔꯨ ꯅꯃꯥꯁꯦ ꯊꯥꯏꯅꯗꯒꯤ ꯍꯧꯅ
ꯃꯃꯤꯠ ꯑꯁꯤ ꯁꯣꯏꯅ ꯄꯥꯜꯂꯛꯄꯒꯤ ꯃꯤ ꯌꯦꯡꯕ ꯍꯩꯇꯕꯅꯤ ꯅꯃꯥꯗ ꯇꯩꯅꯕ ꯌꯥꯗꯦꯀꯣ ꯁꯣꯏꯔꯤꯗꯤ ꯅꯣꯏ ꯅꯃꯥꯒꯤ ꯃꯤꯠꯁꯤꯅꯤ ꯇꯩꯅꯒꯤꯁꯨ ꯃꯥꯒꯤ ꯃꯤꯠꯁꯤ ꯑꯣꯏꯅ ꯇꯩꯅꯧ ꯂꯂꯤꯇꯥ ꯁꯧꯔꯞꯅ ꯐꯔꯦ ꯐꯔꯦ ꯅꯣꯏ ꯅꯄꯥꯅ ꯆꯥꯅ ꯑꯩꯁꯦ ꯑꯉꯥꯎꯕ ꯇꯥꯍꯜꯂꯕ ꯅꯠꯇ꯭ꯔꯣ ꯐꯩꯌꯦꯕ ꯑꯗꯨꯕꯨꯗꯤ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯋꯥꯛꯇ ꯉꯥꯡꯂꯛꯄ ꯌꯥꯏ ꯅꯣꯏ ꯊꯣꯛꯄ ꯅꯨꯄꯤ ꯊꯤꯔ ꯊꯤꯔꯣꯏꯔꯥ ꯅꯣꯏ ꯊꯣꯛꯄ ꯇꯧ ꯍꯥꯏꯔꯤꯁꯤꯅꯤ ꯅꯣꯏ ꯅꯨꯄꯤꯒꯗꯤ ꯈꯔ ꯃꯥꯟꯖꯔꯛꯂ ꯄꯣꯠꯅꯤ ꯁꯝꯗꯨ ꯈꯛ ꯉꯥꯏꯔꯤ ꯁꯥꯡꯗꯕ ꯁꯝꯗꯨꯒ ꯁꯥꯡꯂꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯄꯤ ꯃꯥꯜꯂꯅꯤ ꯀꯨꯂꯩꯃꯒꯤ ꯃꯄꯥꯝꯗꯒꯤ ꯃꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯏꯆꯟꯇꯣꯝꯕꯤꯒ ꯂꯩꯃꯤꯟꯅꯩ ꯃꯥꯅ ꯑꯌꯥꯝꯕ ꯅꯨꯄꯤ ꯑꯃꯅ ꯀꯔꯝꯕ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯀꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯨ ꯈꯔ ꯇꯥꯛꯄꯤꯔꯤꯕꯅꯤ ꯁꯅꯥꯊꯣꯏꯅ ꯏꯅꯦ ꯑꯩꯈꯣꯏ ꯏꯆꯟꯇꯣꯝꯕꯤꯁꯦ ꯐꯅꯦꯛ ꯐꯖꯅ ꯁꯦꯠꯄ ꯍꯩꯔꯦ ꯍꯥꯟꯅ ꯁꯦꯄ꯭ꯔꯩ ꯅꯥꯄ꯭ꯔꯩ ꯁꯦꯠꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯁꯦꯠꯄ ꯍꯩꯔꯦ ꯌꯦꯡꯉꯨꯇꯨ ꯃꯇꯣꯝꯇ ꯁꯦꯠꯆꯔꯤꯅꯤ ꯍꯩꯇ꯭ꯔꯥ ꯏꯆꯟꯇꯣꯝꯕꯤ ꯏꯀꯥꯏꯒ ꯏꯀꯥꯏꯔꯤ ꯄꯣꯠꯅꯤ ꯀꯨꯂꯩꯃ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ ꯍꯩꯔꯦ ꯃꯁꯝꯁꯤꯗ ꯈꯔ ꯊꯨꯅ ꯁꯥꯡꯂꯕꯗꯤ ꯐꯒꯗꯧꯅꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯄꯤ ꯃꯥꯟꯅꯕ ꯃꯁꯝꯅ ꯍꯦꯛꯇ ꯇꯨꯕꯠ ꯀꯛꯊꯠꯂꯤ ꯑꯗꯨꯛ ꯐꯖꯔꯤꯕ ꯅꯁꯛꯇꯣ ꯅꯁꯝꯗꯨꯅ ꯍꯦꯛ ꯃꯥꯡꯍꯟꯕꯅꯤ ꯁꯤꯗꯒꯤꯗꯤ ꯅꯁꯝꯒ ꯀꯛꯄ ꯌꯥꯔꯔꯣꯏꯀꯣ ꯏꯆꯟꯇꯣꯝꯕꯤꯁꯨ ꯏꯀꯥꯏꯅ ꯈꯨꯝꯃꯤ ꯀꯥꯔꯣꯏ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯗꯤ ꯁꯅꯥꯊꯣꯏꯅ ꯃꯥꯒꯤ ꯅꯨꯄꯥ ꯎꯅꯕ ꯊꯣꯔꯛꯄꯗ ꯏꯆꯟꯇꯣꯝꯕꯤꯕꯨꯁꯨ ꯄꯨꯗꯨꯅ ꯂꯥꯛꯃꯤꯟꯅꯩ ꯅꯝꯐꯨ ꯍꯥꯐꯨꯗ ꯅꯝꯗ ꯂꯥꯛꯃꯤꯟꯅꯔꯤꯕꯅꯤ ꯑꯁ ꯏꯆꯦ ꯑꯩ ꯇꯜꯂꯤꯀꯣ ꯅꯪ ꯑꯗꯨꯝ ꯆꯠꯄ ꯌꯥꯕꯁꯤꯗ ꯑꯩꯃꯨꯛ ꯆꯤꯅꯤ ꯑꯩ ꯏꯀꯥꯏꯕ ꯎꯅꯗꯣꯏꯁꯦ ꯑꯩ ꯅꯨꯄꯥꯅꯤ ꯅꯪꯒꯤ ꯅꯠꯇꯦ ꯅꯨꯄꯥ ꯎꯅꯕꯕꯨ ꯀꯅꯥꯅ ꯃꯇꯣꯝ ꯆꯠꯅꯒꯦ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯑꯗꯣ ꯑꯩ ꯏꯀꯥꯏꯌꯦꯕ ꯏꯆꯟꯇꯣꯝꯕꯤ ꯌꯥꯝ ꯄꯛꯇꯦꯀꯣ ꯅꯪ ꯅꯃꯥꯏꯗꯨꯛ ꯊꯥꯕ ꯅꯪꯅ ꯀꯔꯣꯝꯗꯒꯤ ꯐꯩꯖꯤꯜꯂꯛꯂꯒ ꯏꯀꯥꯏꯕ ꯈꯪꯉꯝꯃꯤꯅꯣ ꯐꯅꯦꯛ ꯁꯦꯠꯄ ꯅꯨꯃꯤꯠꯇꯒꯤ ꯑꯩ ꯏꯀꯥꯏꯕ ꯈꯪꯉꯝꯅꯤ ꯌꯥꯔꯦꯁꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯌꯧꯗꯧꯔꯦ ꯑꯥꯗ ꯂꯦꯞꯂꯒ ꯂꯩꯔꯦ ꯅꯣꯏꯅ ꯇꯩꯗꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯄꯥꯏꯈꯣꯝꯕꯅ ꯑꯥꯗ ꯂꯩꯁꯤꯔꯣ ꯕꯁꯟꯇꯅ ꯃꯥꯅꯦ ꯃꯁꯛꯀꯗꯤ ꯐꯖꯗ꯭ꯔꯣ ꯑꯩ ꯅꯨꯄꯤꯁꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯕꯅꯤ ꯄꯥꯏꯈꯣꯝꯕ ꯇꯧꯖ ꯁꯥꯏꯁꯦ ꯍꯥꯏꯕꯒꯨꯝ ꯍꯥꯏꯐꯦꯠ ꯃꯆꯤꯟ ꯄꯩꯊꯣꯛꯏ ꯁꯅꯥꯊꯣꯏꯅ ꯇꯥ ꯕꯁꯟꯇ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯀꯨꯏꯗ꯭ꯔꯤꯗ ꯉꯥꯏꯍꯥꯛꯇꯤ ꯑꯣꯏꯔꯦ ꯃꯥꯅ ꯀꯅꯥꯅꯣ ꯏꯆꯟꯇꯣꯝꯕꯤꯗ ꯌꯦꯡꯗꯨꯅ ꯍꯪꯂꯛꯄꯅꯤ ꯁꯅꯥꯊꯣꯏꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯆꯥꯅꯤ ꯑꯣ ꯁꯅꯥꯊꯣꯏ ꯇꯞꯂꯞꯅ ꯏꯆꯟꯇꯣꯝꯕꯤꯗ ꯍꯥꯏꯔꯝꯃꯤ ꯏꯆꯟꯇꯣꯝꯕꯤ ꯅꯪ ꯅꯣꯏ ꯅꯇꯩꯒꯤ ꯃꯃꯥꯟꯅꯕꯁꯤꯒ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯨ ꯑꯩ ꯅꯣꯏ ꯅꯇꯩꯒ ꯁ꯭ꯋꯥꯏꯗ ꯐꯝꯂꯒ ꯋꯥꯔꯤ ꯇꯧꯒꯦ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯅꯥꯊꯣꯏ ꯃꯥꯗꯤ ꯕꯁꯟꯇꯒ ꯈꯔ ꯂꯥꯞꯇꯛ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯈꯤ ꯏꯆꯟꯇꯣꯝꯕꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯈꯪꯗꯦ ꯃꯥ ꯉꯁꯤꯗꯤ ꯌꯥꯝ ꯏꯀꯥꯏ ꯃꯃꯥꯏ ꯅꯣꯟꯈꯠꯄ ꯐꯥꯎꯕ ꯍꯦꯛ ꯉꯝꯗꯦ ꯑꯁꯨꯝꯅꯃꯨꯛꯇ ꯇꯧꯗ ꯃꯍꯥꯛꯅꯤ ꯃꯤ ꯂꯩꯈꯤꯗꯕ ꯁꯥꯊꯤꯕꯗ ꯂꯩꯀꯥꯏꯗꯨꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯄꯥꯏꯈꯣꯝꯕ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯨꯝ ꯂꯦꯞꯇꯨ ꯂꯩꯔꯦ ꯃꯣꯏꯁꯨ ꯁ꯭ꯋꯥꯏꯗ ꯐꯝꯈ꯭ꯔꯦ ꯑꯩꯈꯣꯏꯅꯤꯁꯨ ꯁꯤꯗ ꯐꯝꯂꯒ ꯃꯣꯏ ꯉꯥꯏꯔꯤꯁꯦ ꯁꯨꯝ ꯂꯦꯞꯂꯒ ꯂꯩꯕꯗꯣ ꯋꯥꯅꯤ ꯇꯧꯕꯅꯤ ꯍꯣꯏ ꯑꯅꯤꯗꯨ ꯐꯝꯗꯨꯅ ꯁꯅꯥꯊꯣꯏꯒ ꯕꯁꯟꯇꯒ ꯉꯥꯏꯔꯤ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯕꯗꯨꯗ ꯄꯥꯏꯈꯣꯝꯕꯅ ꯋꯥꯔꯤ ꯍꯧꯔꯛꯏ ꯅꯪꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯏꯆꯟꯇꯣꯝꯕꯤ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯆꯩ ꯄꯥꯈꯠꯄꯒꯤ ꯃꯔꯝꯁꯨ ꯈꯪꯖꯗꯦ ꯈꯣꯟꯖꯦꯜꯗꯨ ꯂꯂꯠ ꯇꯧꯗꯨꯅ ꯈꯨꯝꯃꯤ ꯏꯆꯟꯇꯣꯝꯕꯤ ꯀꯧꯏ ꯄꯥꯏꯈꯣꯝꯕ ꯅꯣꯛꯇꯨꯅ ꯀꯩꯅꯣ ꯃꯤꯡ ꯍꯩꯕꯕꯨ ꯑꯗꯨ ꯌꯥꯝ ꯀꯤꯅ ꯍꯥꯏꯗꯨꯕꯨ ꯑꯩ ꯆꯦꯡ ꯆꯥꯕꯒ ꯃꯥꯟꯕ꯭ꯔꯣ ꯃꯥꯟꯗꯦꯗ ꯃꯥꯟꯗꯦ ꯑꯩꯁꯤꯅꯦ ꯑꯗꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯍꯥ ꯀꯩꯕꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯍꯥꯏꯕ ꯍꯪꯒꯥꯝ ꯅꯠꯇꯦ ꯏꯔꯣꯝ ꯅꯠꯇꯦ ꯊꯔꯣꯏ ꯎꯇꯤ ꯊꯣꯡꯕ ꯄꯥꯏꯈꯣꯝꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯂꯛꯇꯨꯅ ꯅꯣꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯥꯏꯈꯣꯝꯕ ꯍꯣꯏꯁꯨ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ ꯁꯅꯥꯊꯣꯏꯒ ꯏꯆꯟꯇꯣꯝꯕꯤꯒꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯄꯥꯏꯈꯣꯝꯕ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯕ ꯌꯥꯗꯦ ꯉꯁꯥꯏ ꯏꯆꯟꯇꯣꯝꯕꯤꯅ ꯎꯠꯂꯛꯄ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗꯨꯗ ꯃꯗꯨꯗ ꯎꯗꯨꯅ ꯂꯩ ꯅꯤꯡꯁꯤꯡꯂꯨꯔꯒ ꯄꯪꯅꯣꯛꯇꯁꯨ ꯅꯣꯛꯏ ꯑꯁꯨꯝꯅ ꯇꯣꯏꯅ ꯁꯅꯥꯊꯣꯏꯒ ꯕꯁꯟꯇꯒ ꯎꯅꯕꯗ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯏꯆꯟꯇꯣꯝꯕꯤꯁꯨ ꯇꯣꯏꯅ ꯊꯦꯡꯅꯕ ꯎꯅꯕꯗꯒꯤ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯔꯛꯇꯨꯅ ꯏꯆꯟꯇꯣꯝꯕꯤ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯝꯃꯤ ꯂꯂꯤꯇꯥ ꯃꯥꯗꯤ ꯏꯆꯟꯇꯣꯝꯕꯤ ꯎꯕꯗ ꯊꯋꯥꯏ ꯆꯥꯛꯅ ꯁꯣꯜꯂꯤ ꯂꯣꯏꯔꯦ ꯂꯂꯤꯇꯥ ꯑꯩ ꯂꯣꯏꯔꯦ ꯅꯨꯄꯤꯅꯦꯅ ꯃꯁꯝ 3 ꯃꯔꯤꯈꯛ ꯍꯧꯕꯁꯤꯕꯨ ꯏꯃꯧꯅꯦꯅꯦ ꯄꯨꯔꯒ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯕꯨ ꯃꯃꯤꯠꯀ ꯇꯥꯡꯂꯕ ꯖꯥꯠꯂꯥꯏꯕ ꯄꯥꯏꯈꯣꯝꯕ ꯃꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯏꯆꯟꯇꯣꯝꯕꯤꯅ ꯇꯥꯔꯕꯗꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟ ꯃꯃꯥꯗ ꯇꯞꯅ ꯍꯥꯏ ꯀꯩꯅꯣ ꯏꯃꯥ ꯉꯥꯎꯔꯛꯀꯅꯨ ꯃꯤ ꯇꯥꯔ ꯅꯨꯡꯉꯥꯏꯔꯣꯏ ꯂꯂꯤꯇꯥ ꯄꯦꯟꯗꯅ ꯃꯆꯥꯒꯤ ꯅꯥꯡꯒꯟ ꯑꯗꯨꯗ ꯈꯨꯄꯥꯛ ꯑꯗꯨꯅ ꯁꯦꯠ ꯊꯥꯗꯨꯅ ꯁꯥꯎꯅ ꯍꯩ ꯃꯤꯇꯥꯡꯕ ꯑꯩꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯀꯌꯥ ꯁꯦꯝꯕꯗꯗꯤ ꯅꯪ ꯌꯥꯗꯦꯅꯦ ꯍꯥ ꯑꯗꯨꯒ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕ ꯑꯋꯥꯊꯕꯤ ꯑꯃ ꯅꯇꯨ ꯑꯣꯏꯅꯤꯅ ꯄꯨꯔꯒ ꯂꯥꯛꯄ ꯅꯪ ꯍꯥꯠꯂꯒꯦ ꯃꯍꯥꯄꯥꯄꯤ ꯅꯪꯗ ꯑꯌꯣ ꯅꯥꯏ ꯑꯃ ꯐꯨꯔꯛꯀꯅꯨ ꯀꯔꯤꯅꯣ
มีนุปีนี่มาซ้ำมาสิดีฮันนุป้าสารมกี้ก็กี่บกี้เอาจริงนุปีโอละบันฮันนี่สิเลยดูจ้ะก็เรียนุป้าสาบีเนี่ยปะโอ้ไอ้รวยเด้แต่ไหนรวยเด้ปั๊มรวยเด้โอ้ลลิตาไอ้รวยเด้ฮันสารไม่ว่านี่เอาจริงที่สาจบันมีนุปีโอละบันอะไรนี่ไอ้เนี่ยมาสิเลยสิอินนี่คุยมาสิงอบลูกข้างเตียไอ้ตอนนี้เดี๋ยวมีตังค์บ้านุปีเสียอยากทุนนะทิ้งจริงๆไอ้สิทิ้งดูโซ่ทิ้งดูสุดสนุกให้มันเองนุป้าสาบิสินะลลิตาไอ้กี่อิโมยไปยันไอ้ชุบปั๊มปั๊มเตอาสาวทลักตัวน่ะมากินุปีได้ใส่เลยตานิ่งเดี๋ยวมามีกี่มาซาสินะตาระกันตรงไงบ้างเนี่ยนุป้าสาบิโอระเบิดสู้นุป้าดินะตะบันนัดโตยาร์มาขาดตาระเอาสิมาทำสิเทียงเลยบัดอามุขให้ไปได้กี่อันตานะสิมวยมาป้าไอ้ชุบปั๊มปั๊มเตพันเอาไอ้ตัวนั้นสู้ไอ้มาซ้ำเอาดับยาเสียอิโมยงำด้วยบ้าไอ้เนี่ยมาขาดตาระนุดิตาระนุดนะนั่งน่ะปั๊มจะสู้น่ะซาหน้าที่ปั๊มเลยให้ดูน่ะปุรักเลยนะยาร์สิเดอมาขาดตาไปมาทุกตาดิมาพูดเรื่องนั้นใส่รักประดุดาลลิตาตุมิเล็กเร่ไปคมบสู้มากิกาดสังเลยไปคมบสังลักปะอุบดาอิสันตุมบีสุดๆตัวตุนักกับลำบดุเล็บเร่ไปคมบนะกรีกับบิโนอิมานหายตัวไอ้ป๊าปั๊มเดหายมันจังไอ้ทุกอย่างอิมากิวาโบนั่งน่ะสับเด่นบดุดานุป้าอรวยขันดนะงางลิบเนไอ้น่ะนุป้านาตีนุปีนี่ให้น่ะพัฒนาให้รำลับเนไอ้ทุกอย่างดีนั่งว่าขันเลยเห็นมาขันกันอาดุมน่าหายระบดูดาอิสันโตบีมาหักว่าคันนุ่งไงรำดับดูคราดิพักรีมาทั้งกินมิดนี้กุเลยมาบัดิกุลบิดูมาคุยอันนี้ดีมาซาหน้าเซเลตาบดาอดุกิมาดิกฮาราวไซมาคุยดีมาซาสิกิมาตาวสิดายุมปานดันเลยระจักขันบดาวารุระบันีอาสุมนะอาฮัลมาเซลยานาดูนาทาครากิมาตุงไปคุมบามาดิอิสันโตบีลุฮงลามีลลิตามาดิปามเซดาบุนาลำยาวระบันีลลิตาอิสันโตบินทับกตอริบดุดาการายเดการิสวยให้ดูนะงางลกิไซเดกิสิขันจากคุมเดสังลักลามีมังเลยอลูเข็ดปะบูอดุมเดกันนันเข็ดในนั่นตินั่งกิดูว่าอลูเข็ดลิบรอนั่นตระกะอลูสวยตัดพิสันนาริบรอน้อยนะมังเลยอลูสิงห์อิมามเข็ดปะดาฮิตบกี้อสมน้อยนักขบปะเนี่ยพี่ดูนักขบตัวปรับคุมจิลุยังนิ่งเดียเนี่ยน่าซ้ำเนี่ยนะมารีมังก็เขาระกะอิสันโตบิพี่ดูนะมากกอดูคุมจินเซลลิตามาขาดไทยอลูเข็ดไปตันนักการีกีแต่ยุ่งปาลักลิบันนายยุ่งปานดันดุมเลยบียาดรอการีทุกเซงนะสะโถยิงนิ่งดิซากะถุงบิกันนั่งเลยถุงว่าซากะอิสระนิ่งดิพามลีบดูถกอินทกตุนะอิสันโตมีบุตาลีอิสันโตบีพวกนิ่งนูสิรักตุนะกับลีตัวเองสวยกันเนี่ยสุดซากตลอดกันยิงนิ่งดิกับกิสุกอะไรแต่หนูสัตว์แล้วก็กับผู้ชมข้าศึกงานบังคับสินนะด้วยกับขวดตัวก็ไหลมาให้ช่วยแกร่ตกสินนะบับดิขนาดตะกี้บุตรตำลักลีบันขังเดียเนี่ยทุกไรบันนี้ยิงนิ่งเดียบันนัสักตัวไอ้สุกี้ยิงนิ่งเดียบะอิสันโตบีการิสุขุมลำดาตารักลีบมาปีดูไตทุกตัวนะจากคุมตะกี้ทุกขีอาสมนะมาตามคราสูอดุมักฮาวกีลลิตานะอวดในบุกยาตาวรบสุอิสันโตบีนงมาตามาสินคุมตุนักขัดนารุดิอาสมาสุมากินุปีนะมามองนุปีได้ยิงลิบมิดยิงมาหักขังนี้งางลิบันิมานะสุลลิตามานะเล่าดับขักตันีไปคงมาเลยระกันนะคดีเฮกไพมาเฮกเลยดับกันนี่ลลิตานะมุอวดลิบสิลำบีดานี่ลลิตาไก่เทลมาสาทุกลุบดกีมายุมทะลักปนีลำบีดานุสีตัวบีกิเฮกเทกนี่นุสีตัวบีลลิตาอุบดานกตัวนะการีมนะไว้การีไว้อสุมนะให้อิเสียหอยดีมาสัมเตียนบีนุป้าซาบีมนะมาไว้ขีบดกียามนุงไงครามาเลยไม่ท้องกับเสียมางายามนายเรียบองสิกันดิให้ค่อยนะมาสักมาโตพะเจบียุ่งคุยกับดูบีนุปีสินบกันดานะนาซานุปานะปามเด็กแต่มาให้นาซานุปากีนุปีขาลิบคุขันดูดาไอ้คุยดีสักสุยเห็นบีมาเลรกระโดมาลุเรไอ้ดูกดีลาบสาบีมวยนี่เล่าครีลลิตามาบุการีมนรักปะดูดามามีไปในเย็นละกะไก่เทลดกีเลยรักปะอุโมรุกอามาตาไปดูนะไปดิเสียไก่นุขังรังสินะเนี่ยการีมนาดูนงางลิบะนาซิมบานาดูดานำสิลลับดีนามิตุดาลายอยครบะนาปูนาบินอุกันิเสียไก่นุอิเสียเงาระคังดิมีดีซุ่มนาแต่ซุ่มให้บกิวานี่น้ำมันนุปิลาบะมันบิดอ่ะอิเสียน่ะยามปั๊มเสบะมันบดูดาอิซัมน่ะคุยดีให้เสบะขักตันนี่มาสิยามการีมเนี่ยขังระนะขังระนายาดูดาอุโมรุกอาศัยบุษนั่งชินกิขังระลอยเรื่องไงฮักดูดาอุโมรุกตุนามาซิมบานดูนำสิลักบดูดาสามันคีบานะนุสิโตบีหัวตนาคาไรขังเด็กไอเซียนคีลลิตาพยุมเดปรบสาวนั่นแหละยุมเฮกโยบกะอิสาวอิรังตัวดูนะมาทันตาให้ใส่นุ่งไงเนี่ยหกสิบตีลลิตาไอหกสิบตีเนี่ยนุ่งไงเนี่ยให้เดี๋ยวไปสิมีตังบ่บอกเลยดูนะมียังกินนุ่งน่ะพงอวยแต่นะพี่เลยไอ้นุ่งไงเนี่ยไอ้น่ะต้องยามนั้นนุ่งพี่มาสัก
ꯐꯖ ꯃꯌꯥꯝ ꯑꯃ ꯈꯪꯅꯍꯟꯕꯕꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥ ꯁꯥꯕꯤ ꯑꯃ ꯍꯦꯛ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯄꯁꯤꯕꯨ ꯁꯤꯗꯕꯨ ꯃꯤ ꯇꯥꯡꯕ ꯍꯥꯏꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯒꯗꯧꯔꯤꯒꯦꯕ ꯑꯩꯕꯨ ꯀꯔꯤꯅꯣ ꯉꯁꯥꯏꯗꯤ ꯀꯩꯊꯦꯜ ꯆꯠꯄꯅꯤ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯂꯒ ꯏꯁꯧ ꯇꯧꯔꯤꯕꯗꯤ ꯀꯩꯊꯦꯜ ꯐꯝꯕꯤꯅ ꯁꯦꯟ ꯍꯦꯟꯖꯤꯟ ꯂꯧꯕꯤꯍꯧꯔꯕ꯭ꯔꯣ ꯁꯦꯟ ꯍꯦꯟꯖꯤꯟꯅ ꯂꯧꯕꯒꯤ ꯑꯩꯅ ꯁꯨꯛ ꯁꯥꯎꯒꯗꯧ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯑꯗꯨꯝ ꯁꯥꯎꯔꯤꯕꯗꯤ ꯅꯪ ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯁꯧꯗ ꯂꯥꯡꯗꯨ ꯂꯩ ꯃꯗꯨ ꯐꯠꯇꯦ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯅ ꯏꯃꯨꯡꯗ ꯏꯁꯧ ꯏꯔꯥꯡ ꯇꯣꯏꯅ ꯇꯧꯕꯁꯤ ꯌꯨꯝꯂꯥꯏ ꯃꯍꯥꯛꯅ ꯌꯥꯝ ꯄꯥꯝꯗꯕ ꯊꯕꯛꯅꯤ ꯃꯗꯨ ꯐꯠꯇꯦꯀꯣ ꯏꯁꯧꯁꯤꯕꯨ ꯑꯩꯅ ꯂꯥꯡꯅꯤꯡꯗꯅ ꯂꯥꯡꯂꯤꯕ ꯑꯁ꯭ꯋꯥꯏ ꯐꯥꯎ ꯊꯣꯛꯄ ꯌꯥꯗꯦ ꯃꯤꯁꯤꯡꯁꯤꯅ ꯅꯃꯧ ꯅꯨꯄꯤꯗꯨ ꯃꯁꯝ ꯇꯦꯜꯂꯤ ꯅꯨꯄꯥꯒꯤ ꯈꯨꯆꯠ ꯆꯠꯂꯤ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯃꯌꯥꯝꯁꯤꯗ ꯑꯩ ꯀꯣꯛꯁꯤ ꯉꯥꯎꯔꯦ ꯃꯄꯥꯟꯒ ꯊꯣꯛꯄ ꯉꯝꯗ꯭ꯔꯦꯕ ꯑꯩ ꯑꯁꯨꯝ ꯅꯣꯛꯇꯨꯅ ꯍꯩꯃ ꯃꯁꯝ ꯇꯦꯟꯕꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯉꯥꯡꯉꯤ ꯀꯌꯥꯝ ꯇꯦꯜꯂꯗꯅ ꯈꯖꯤꯛꯈꯛ ꯇꯦꯟꯕꯁꯤꯕꯨ ꯇꯞꯅ ꯇꯞꯅ ꯃꯥꯏ ꯁꯪꯖꯔꯛꯆꯅꯤ ꯀꯩꯗꯧꯒꯦ ꯑꯩꯒꯤ ꯃꯇꯧ ꯑꯁꯤ ꯐꯅꯗꯨꯝ ꯅꯨꯡꯁꯤꯔꯤꯅꯦ ꯃꯣꯏ ꯃꯄꯥꯗꯤ ꯅꯨꯡꯁꯤꯅꯤ ꯑꯩꯗꯤ ꯍꯨ ꯇꯔꯦꯠꯃꯨꯛ ꯈꯥꯔꯦ ꯃꯁꯛ ꯑꯁꯤ ꯌꯦꯡꯅꯤꯡꯗꯕꯅ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯂꯤꯇꯥ ꯃꯥꯅ ꯏꯪꯈꯣꯜꯗ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯅꯥꯄꯤꯗꯨ ꯁꯨꯝ ꯐꯥꯜꯂꯤꯉꯩ ꯁꯣꯏꯕꯗꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯅ ꯌꯥꯟꯁꯤꯟꯈ꯭ꯔꯦ ꯆꯩꯅꯥ ꯑꯗꯨꯅ ꯂꯂꯤꯇꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯏ ꯃꯅꯦꯝꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯏꯆꯟꯇꯣꯝꯕꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯤ ꯏꯆꯟꯇꯣꯝꯕꯤ ꯄꯥꯈꯠꯅ ꯑꯁ ꯏ ꯉꯥꯛꯇꯅꯤꯅꯦ ꯏꯆꯟꯇꯣꯝꯕꯤ ꯏꯜꯂꯤꯕ ꯐꯤꯗꯨ ꯃꯆꯦꯠ ꯑꯃ ꯁꯦꯒꯥꯏꯗꯨꯅ ꯃꯅꯦꯝꯒꯤ ꯃꯈꯨꯠ ꯑꯗꯨ ꯌꯦꯠꯁꯤꯟꯕꯤ ꯆꯩꯅꯥ ꯑꯗꯨꯅ ꯂꯂꯤꯇꯥ ꯃꯃꯧꯅ ꯇꯧꯔꯤꯕꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ ꯅꯥꯄꯤꯒ ꯐꯥꯜꯂꯅꯨ ꯏꯃꯥ ꯏꯃꯨꯡꯗ ꯑꯣꯏꯅ ꯏꯔꯦꯟꯖꯅ ꯄꯣꯊꯥꯔꯣ ꯈꯨꯠꯁꯦ ꯌꯥꯝ ꯊꯤꯅ ꯁꯣꯛꯏ ꯍꯤꯗꯥꯛ ꯍꯥꯞꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯂꯂꯤꯇꯥ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯍꯧꯒꯠꯇꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤ ꯃꯅꯦꯝꯅ ꯆꯪꯈꯤꯕꯗꯨ ꯏꯆꯟꯇꯣꯝꯕꯤ ꯌꯦꯡꯗꯨꯅ ꯃꯆꯤꯜꯗ ꯁꯣꯜꯂꯤ ꯅꯃꯧꯅ ꯃꯇꯤꯛ ꯆꯥꯗꯕꯤ ꯑꯣꯏꯔꯨꯕꯅ ꯏꯃꯥꯒꯤ ꯄꯨꯛꯅꯤꯡ ꯄꯦꯜꯍꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯍꯣꯠꯅꯈꯤꯅꯤ ꯏꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯑꯩ ꯍꯣꯠꯅꯈꯤꯅꯤ ꯁꯣꯛꯂꯤꯕꯗꯨ ꯌꯦꯠꯀꯤ ꯈꯨꯠꯅꯤ ꯑꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯆꯥꯛ ꯆꯥꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯏꯆꯟꯇꯣꯝꯕꯤ ꯃꯅꯦꯝꯒꯤ ꯆꯥꯛ ꯄꯨꯔꯛꯇꯨꯅ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯍꯥꯏ ꯏꯃꯥ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯂꯤꯇꯥ ꯈꯨꯝꯅꯤꯡꯗꯅ ꯈꯨꯝꯃꯤ ꯈꯨꯠ ꯁꯣꯛꯂꯤꯕꯁꯤ ꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯁꯣꯛꯄ ꯈꯨꯠꯁꯤꯅ ꯀꯔꯝꯍꯥꯏꯅ ꯆꯥꯎ ꯍꯥꯏꯕꯅꯣ ꯏꯕꯨꯡꯉꯣ ꯀꯧꯔꯣ ꯃꯥꯕꯨ ꯏꯜꯍꯟꯒꯦ ꯆꯥꯛ ꯆꯥꯎꯔꯤ ꯏꯃꯥ ꯑꯩ ꯅꯣꯏꯅ ꯏꯜꯂꯒꯦ ꯌꯥꯔꯦ ꯊꯝꯂꯝꯃꯣ ꯃꯇꯝꯁꯤ ꯊꯦꯡꯂꯤ ꯏꯃꯥ ꯆꯥꯛꯁꯤ ꯅꯃꯧ ꯏꯟꯖꯔꯛꯂꯒꯦ ꯉꯟꯅ ꯆꯥꯛ ꯆꯥꯔꯒ ꯄꯣꯊꯥꯅꯕ ꯃꯈꯨꯠ ꯅꯥꯕꯒꯤ ꯆꯩꯅꯥꯗꯨꯒ ꯂꯂꯤꯇꯥ ꯋꯥꯒ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯇꯜꯂꯕꯁꯨ ꯇꯟꯅ ꯃꯃꯧꯅ ꯏꯜꯂꯛꯂꯤꯕ ꯆꯥꯛ ꯑꯗꯨ ꯇꯨꯃꯤꯟ ꯆꯥꯔꯝꯃꯤ ꯑꯁꯨꯝꯅ ꯏꯆꯟꯇꯣꯝꯕꯤ ꯃꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤ ꯃꯅꯦꯝꯕꯨ ꯏꯔꯨ ꯃꯥꯏꯊ ꯂꯨꯖꯕꯤꯕ ꯃꯐꯤ ꯃꯔꯣꯜ ꯑꯃꯣꯠ ꯑꯀꯥꯏ ꯀꯌꯥ ꯍꯪꯒꯣꯏꯕ ꯂꯩꯇ ꯁꯨ ꯁꯥꯕ ꯀꯌꯥꯁꯨ ꯇꯧꯔꯤ ꯂꯂꯤꯇꯥ ꯃꯥꯁꯨ ꯃꯃꯧꯒꯤ ꯁꯦꯕꯥꯗ ꯋꯥꯈꯜ ꯑꯣꯜꯂꯛꯂꯝꯃꯤ ꯍꯥꯟꯅ ꯄꯥꯝꯂꯝꯗꯕꯗꯨ ꯃꯃꯧꯅ ꯎꯠꯂꯛꯂꯤꯕ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯨ ꯅꯧꯊꯔꯛꯄꯒꯨꯝ ꯇꯧꯏ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯂꯂꯤꯇꯥ ꯃꯥꯁꯨ ꯃꯈꯨꯠ ꯁꯣꯛꯂꯝꯕꯗꯨ ꯐꯔꯦ ꯍꯧꯖꯤꯛꯀꯥꯟ ꯃꯃꯧꯒꯤ ꯃꯇꯦꯡꯒ ꯌꯥꯝ ꯄꯥꯡꯂꯕꯅꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯋꯥꯇꯥꯅ ꯃꯃꯧꯕꯨ ꯉꯥꯡꯁꯛ ꯇꯧꯔꯕꯅꯤ ꯏꯆꯟꯇꯣꯝꯕꯤ ꯃꯅꯦꯝꯒꯤ ꯑꯍꯣꯡ ꯃꯇꯧꯗꯨꯗ ꯍꯔꯥꯎꯕ ꯐꯥꯎꯏ ꯀꯗꯥꯏꯅꯣ ꯃꯧ ꯏꯟꯁꯥꯡꯗꯨ ꯏꯃꯥ ꯁꯦꯝꯂꯛꯑꯒꯦ ꯅꯪ ꯑꯇꯩ ꯑꯇꯩ ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯁꯤꯜꯂꯨ ꯏꯕꯨꯡꯉꯣꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯍꯜꯂꯛꯀꯦ ꯍꯥꯏꯔꯔꯅꯤ ꯃꯥ ꯍꯜꯂꯛꯂꯕꯗꯤ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛ ꯄꯤꯔꯣꯅ ꯑꯃꯨꯛ ꯇꯧꯔꯔꯅꯤ ꯍꯣꯏ ꯏꯃꯥ ꯅꯃꯧ ꯆꯐꯨ ꯃꯍꯤ ꯊꯥꯡꯒꯠꯂꯛꯂꯒꯦ ꯂꯂꯤꯇꯥ ꯇꯞꯅ ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯥꯡꯁꯛ ꯇꯧꯈꯤꯕꯗꯣ ꯅꯪ ꯁꯥꯎꯒꯅꯨꯀꯣ ꯏꯃꯥ ꯅꯪꯉꯣꯟꯗ ꯉꯥꯡꯂꯣꯏꯗꯕ ꯀꯌꯥ ꯉꯥꯡꯈ꯭ꯔꯦ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯏꯃꯥ ꯑꯩ ꯁꯥꯎꯗꯤꯌꯦ ꯀꯩꯁꯨ ꯈꯟꯗꯦ ꯏꯃꯥꯗꯤ ꯅꯪꯁꯦ ꯑꯍꯥꯟꯕ ꯎꯕꯗ ꯅꯨꯄꯥꯗꯧꯅ ꯁꯝꯒ ꯀꯛꯄꯗꯨꯗ ꯌꯥꯝꯅ ꯄꯥꯝꯖꯗꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯏꯃꯥꯅ ꯅꯪꯕꯨ ꯉꯥꯡꯁꯛ ꯇꯧꯈ꯭ꯔꯤꯕꯗꯣ ꯍꯥꯟꯅ ꯑꯩꯁꯦ ꯅꯨꯄꯥ ꯁꯥꯔꯝꯃꯤ ꯑꯗ ꯁꯝꯁꯦ ꯀꯛꯈꯤꯕꯅꯤ ꯏꯃꯥ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯁꯝꯗꯣ ꯀꯛꯂꯅꯨꯀꯣ ꯏꯃꯧꯅ ꯁꯝꯒ ꯁꯥꯡꯂꯛꯂꯒ ꯏꯃꯥꯅ ꯅꯪꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗꯅꯦ ꯈꯨꯠ ꯁꯝꯗꯨꯅ ꯄꯨꯔꯒ ꯃꯤ ꯈꯨꯗꯤꯡꯒꯤ ꯂꯦꯟꯅꯗꯧꯔꯤꯕꯅꯤ ꯏꯃꯧꯗꯤ ꯁꯝꯒ ꯁꯥꯡꯂꯕꯗꯤ ꯌꯥꯝ ꯐꯖꯗꯧꯔꯤ ꯄꯣꯠꯅꯤ ꯏꯆꯟꯇꯣꯝꯕꯤ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯅꯣꯛꯏ ꯀꯥꯏꯔꯣꯏꯗ ꯍꯧꯖꯤꯛ ꯈꯔ ꯈꯔ ꯁꯥꯡꯕ ꯍꯧꯔꯛꯂꯕꯅꯤ ꯈꯔ ꯂꯩꯔꯕꯗꯤ ꯅꯪꯒꯟ ꯌꯧꯒꯦ ꯍꯥꯏꯔꯅꯤ ꯏꯃꯥ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯗꯤ ꯁꯝꯅ ꯂꯩꯇꯦꯡ ꯑꯣꯏꯔꯤꯕꯅꯤ ꯐꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯃꯔꯨ ꯀꯣꯛꯂꯒ ꯁꯝ ꯑꯃ ꯇꯍꯧꯗ꯭ꯔꯕꯗꯤ ꯅꯨꯄꯤꯗꯣ ꯐꯖꯐꯝ ꯈꯪꯂꯣꯏ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯗꯤ ꯁꯝ ꯁꯥꯡꯕꯁꯤꯅ ꯅꯨꯄꯤꯒꯤ ꯃꯒꯨꯟ ꯍꯥꯞꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯅꯦꯝꯃꯧ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯨꯝ ꯑꯗꯨ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ